ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯣꯖꯥ ꯔꯣꯃꯤꯌꯣ ꯃꯌꯥꯝꯗ ꯑꯣꯖꯥ ꯔꯣꯃꯤꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯔꯣꯃꯤꯌꯣ ꯃꯊꯪꯗ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇꯁꯨ ꯔꯦꯗꯤ ꯂꯩꯕꯤꯔꯣ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇꯒꯤ ꯁꯦꯌꯔꯤꯡ ꯇꯧꯕꯤꯅꯕ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯤꯄꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯃ ꯍꯥꯞꯄꯒ ꯀꯝꯄꯤꯁꯟ ꯂꯥꯛꯄꯗꯨꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯑꯗꯨꯒ ꯂꯧꯊꯣꯛꯄ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃ ꯑꯗꯨꯗꯨꯃ ꯌꯥꯗ꯭ꯔꯦ. ꯑꯗꯒꯤ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯇꯣ ꯗꯦꯂꯤ ꯑꯥꯔꯟꯁꯦ ꯃꯈꯣꯏꯅ ꯇꯁꯦꯡꯅ 10% ꯍꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯃꯣꯏ 10% ꯍꯥꯏꯕꯗꯣ ꯄꯥꯔꯨꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯀꯦꯄꯤꯇꯦꯜꯗꯨꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯕ. ꯑꯗꯨ ꯅꯠꯇꯕ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ $10 ꯈꯛ ꯉꯁꯤ ꯗꯦꯂꯤ ꯑꯥꯔꯟ ꯂꯥꯛꯀꯗꯧꯕꯁꯤꯒꯤ 1% $1 ꯈꯛ ꯄꯤꯕꯒꯨꯝꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ 10% ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ. ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯀꯤ ꯀꯦꯄꯤꯇꯦꯜꯗꯣ ꯑꯗꯨꯗꯤ ꯑꯣꯏꯅꯗꯤ ꯃꯣꯏꯅ ꯄꯤꯗ꯭ꯔꯦ. ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯃꯣꯏꯅ ꯆꯪꯉꯤꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ 23.51 ꯑꯋꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ UTCꯗ ꯆꯠꯄꯁꯤ ꯃꯣꯏ 24 ꯑꯋꯥꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯄꯨꯡ 5:30ꯁꯤꯅꯦꯕꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯥꯏꯃꯤꯡꯁꯦ 24 ꯂꯥꯛꯑꯒꯗꯤ. ꯑꯗꯣ ꯃꯣꯏ ꯉꯁꯥꯏ ꯄꯤꯔꯤꯁꯦ 23.51 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ USDD ꯍꯥꯏꯕ ꯑꯃꯒ TRUMP USDD ꯍꯥꯏꯕ ꯑꯃꯒ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯏꯃꯤꯡꯁꯦ ꯃꯣꯏ ꯇꯥꯏꯃꯤꯡꯗꯣ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯒꯤꯗꯣ ꯑꯞꯇꯤ ꯈꯔ ꯆꯠꯄꯅꯤ. ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯡꯉꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯈꯪꯗ꯭ꯔꯦ. ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯝ ꯑꯩ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯑꯗꯨꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯐꯥꯛꯇꯣꯛꯇꯅ ꯀꯦꯟꯗꯜ ꯆꯥꯔꯠ ꯄꯨꯡ ꯑꯁꯤ ꯇꯧꯗꯅ ꯌꯥꯝ ꯁꯥꯡꯗꯣꯛꯈꯤꯅꯕꯅꯤ. ꯇꯁꯦꯡ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯝ ꯑꯗꯨꯒꯤ TRUMP USDD ꯍꯥꯏꯕꯗꯨꯃꯒ USDD ꯍꯥꯏꯕꯗꯨꯃꯒ ꯑꯗꯨꯝ ꯃꯣꯏꯅ ꯃꯣꯏ ꯃꯥꯏꯅ ꯆꯠꯂꯦ ꯍꯥꯏꯗꯣ ꯂꯥꯜꯂꯦ. ꯑꯞ ꯈꯔ ꯆꯠꯂꯦ. ꯍꯣꯏ ꯈꯤꯇꯪ ꯀꯨꯝꯊꯕ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯥꯈꯠꯈꯤꯑꯕ ꯑꯗꯨꯝ. ꯑꯗꯨ ꯈꯤꯇꯪ ꯀꯨꯝꯊꯕꯗꯣ ꯃꯥ ꯉꯁꯥꯏ ꯆꯪꯉꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯨꯝꯊꯈꯤꯕꯗꯤ ꯅꯠꯇꯦꯕ. ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯀꯥꯈꯠꯈꯤꯑꯕꯀꯣ. ꯁꯤꯁꯤꯃ ꯂꯩꯔꯦ. ꯃꯣꯏꯅ ꯊꯥꯒꯠꯂꯤꯕ ꯗꯇꯥꯗꯣ ꯂꯥꯜꯂꯦ. ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯅ ꯕꯥꯏꯅꯥꯟꯁ ꯔꯣꯝꯗꯒꯤ ꯃꯣꯏꯅ ꯂꯣꯠ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯑꯁꯣꯝꯗꯒꯤ ꯇꯧꯔꯛꯄꯗ ꯃꯥꯅ ꯁꯣꯝꯗ ꯗꯇꯥꯗꯣ ꯁꯤꯡꯒꯣꯔꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯗꯤꯂꯦ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯈꯔ ꯍꯥꯏ. ꯑꯗꯨꯒ ꯗꯇꯥ ꯗꯤꯂꯦ ꯍꯥꯏꯕ ꯗꯇꯥ ꯗꯤꯂꯦ ꯇꯧꯕꯗꯣ ꯃꯣꯏ ꯑꯁꯣꯝ ꯊꯥꯗꯣꯔꯛꯄꯗ ꯗꯥꯏꯔꯦꯛ ꯂꯥꯏꯚ ꯇ꯭ꯔꯦꯗꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯏꯗꯣ ꯃꯥꯡꯐꯝꯕꯨꯗꯤ ꯊꯣꯛꯇꯕꯅꯦꯕꯀꯣ. ꯑꯗꯨ ꯐꯔꯦ. ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯒꯁꯨ. ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯑꯩꯈꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯕ ꯑꯦꯃꯥꯎꯟꯁꯦ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯆꯦꯟꯖ ꯇꯤꯄꯤ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯍꯟꯊꯔꯦ ꯍꯥꯏꯕꯁꯤꯃ ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯟꯊꯔꯛꯏ. ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯐꯥꯔꯁ ꯗꯦꯗ ꯂꯩꯔꯝꯕ ꯑꯦꯃꯥꯎꯟꯇꯣ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗꯕꯗꯣ 3x ꯑꯗꯨ ꯅꯦꯛꯁ ꯗꯦꯗ ꯍꯦꯟꯀꯠꯂꯦꯅ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯆꯦꯟꯖ ꯇꯤꯄꯤ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯌꯥꯎꯅꯕ ꯑꯃꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨꯀꯣ. ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯉꯔꯥꯡꯗꯨꯃ ꯇꯧꯅꯗ꯭ꯔꯕꯅꯤꯅ ꯉꯁꯤꯁꯤꯃ ꯑꯃꯨꯛ ꯍꯟꯊꯔꯛꯑꯦ. ꯑꯗꯨꯒ ꯍꯌꯦꯡ ꯄꯨꯡ 10:30ꯒꯤ ꯃꯇꯨꯡ 10:30 ꯑꯩꯈꯣꯏꯒꯤ ꯁꯦꯇꯜꯃꯦꯟ ꯑꯋꯥꯔꯁꯤ 10:30 ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇꯕꯅꯦꯕꯀꯣ. 10:30ꯒ ꯃꯤꯅꯤꯠ 5 10:30 ꯃꯤꯅꯤꯠ 10 ꯏꯆꯝ ꯆꯝꯅ 10ꯒ ꯃꯤꯅꯤꯠ 90 ꯑꯗꯨꯋꯥꯏ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄꯅꯦꯕꯀꯣ. ꯑꯗꯨꯋꯥꯏ ꯇꯥꯏꯃꯤꯡꯗꯨꯗ ꯌꯦꯡꯉꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣ. ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯊꯔꯛ ꯇꯥꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯃꯤꯅꯤꯠ 5ꯅꯤꯅ ꯄꯥꯅꯈꯤꯕꯗꯨ ꯃꯤꯅꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯎꯟꯁꯤ ꯍꯟꯊꯔꯛꯀꯅꯤꯅ ꯌꯥꯝ ꯊꯤꯅ ꯍꯟꯊꯔꯛꯀꯅꯤ ꯈꯜꯂꯤ. ꯑꯩꯒꯤ ꯁꯦꯀꯦꯟ ꯑꯦꯀꯥꯎꯟ ꯑꯃ $55 ꯍꯥꯞꯄ ꯇꯥꯔꯝꯕꯗꯣ ꯉꯁꯤ ꯌꯦꯡꯕꯗ $35ꯗ ꯍꯟꯊꯔꯛꯑꯃꯦꯕꯀோ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯟꯊꯔꯛꯑꯒ ꯌꯥꯝꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯅ 10ꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯌꯦꯡꯍꯧꯔꯁꯨ ꯌꯥꯏ. 5 ꯐꯥꯎ ꯉꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯔꯒ ꯑꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯞꯂꯥꯏꯟ ꯂꯤꯗꯔꯁꯤꯡꯅꯁꯨ ꯃꯣꯏꯅꯁꯨ ꯌꯥꯔꯤꯈꯩ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯅ ꯆꯠꯄ. ꯑꯗꯩ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠ ꯇꯧꯁꯜꯂꯨ ꯇꯥꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯤꯠ ꯄꯤꯕꯤꯗ꯭ꯔꯦꯗꯅꯀꯣ ꯃꯣꯏꯅ. ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯐꯤꯠ ꯄꯤꯗꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯜꯂꯨꯔꯒꯁꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯕꯅꯣ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ. ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯍꯥꯞꯄꯁꯨ ꯍꯌꯦꯡ ꯌꯥꯝꯅ
ꯂꯣꯋꯦꯁ ꯄ꯭ꯔꯥꯏꯁꯇ ꯌꯥꯝ ꯍꯟꯊꯔꯀꯥꯟꯗ ꯃꯥꯏ ꯇꯤꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯇꯤꯄꯤꯗꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯕꯗꯣ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯤꯄꯤꯗꯣ ꯇꯧꯈ꯭ꯔꯒꯗꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅꯤ ꯄꯩꯁꯥꯗꯣ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯁꯇꯣꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯌꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯌꯥꯕ ꯃꯇꯝꯈꯩ ꯈꯥꯡꯁꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯩꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯗꯤ ꯍꯞꯇꯥꯃꯨꯛ ꯊꯝꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯞꯇꯥꯃꯨꯛ ꯇꯧꯔꯒꯗꯤ ꯑꯩꯒꯤꯁꯤꯁꯨ ꯑꯩꯒꯤ ꯃꯦꯟꯁꯤꯁꯨ $10ꯗꯒ ꯍꯟꯊꯔꯛ ꯇꯥꯔꯒꯗꯤ ꯐꯩꯌꯦꯅ ꯈꯜꯂꯦ $10 ꯍꯟꯊꯔꯛꯄꯗꯤ 10 × 3 ꯅꯠꯇꯕ ꯍꯧꯖꯤꯛ 63 ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯃꯥ 10 or 20 ꯁꯨꯃꯥꯏꯅ ꯍꯟꯊꯔꯀꯥꯟꯗ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯦ ꯈꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯕꯗꯤ $50 ꯐꯥꯎꯗꯤ ꯑꯩꯈꯣই ꯍꯥꯞꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯔ ꯋꯥꯕ ꯏꯃꯨꯡꯗꯒꯤꯁꯨ ꯍꯧꯔꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯆꯨꯞ ꯂꯨꯞꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯡꯈꯤꯕ ꯈꯔꯁꯨ ꯃꯥꯡꯖꯈ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯈꯔꯁꯤ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠꯄ ꯃꯦꯟꯅꯕ ꯑꯗꯨꯝ ꯊꯝꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯁꯨꯝ ꯍꯟꯊꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯇ꯭ꯔꯥꯏ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯏꯁꯥꯒꯤ ꯉꯝꯕꯗꯣ ꯃꯤ ꯀꯅꯥꯒꯨꯝꯕꯁꯨ $100,000ꯒꯁꯨ ꯍꯥꯞꯆꯤꯜꯂꯒ ꯂꯧꯊꯣꯛ ꯉꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯗꯨꯁꯨ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅꯁꯨ ꯃꯣꯏ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯆꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯆꯦꯟꯖ ꯇꯤꯄꯤ ꯇꯧꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅꯤ나 ꯑꯦꯛꯁꯆꯦꯟꯖ ꯌꯥꯔꯤꯈꯩꯗꯤ ꯇꯧꯕꯤꯗꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯖꯕ ꯀꯥꯡꯕꯨꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯎ ꯃꯁꯥꯅ ꯔꯤꯛꯁ ꯂꯧꯖꯔꯒ ꯃꯁꯥ ꯃꯁꯥꯅ ꯌꯦꯡꯖꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯌꯦꯡ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀ ꯁꯨꯔꯀꯥꯟꯗ ꯆꯥꯡ ꯅꯥꯏꯅ ꯈꯔ ꯂꯧꯍꯧꯒꯗꯧꯕꯗꯣ ꯑꯗꯨꯗꯁꯨ ꯂꯧꯍꯧꯗ ꯍꯌꯦꯡ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯏꯔꯝꯗꯥꯏꯒꯤ ꯀꯞꯄꯤꯗꯅ ꯂꯧꯈꯠꯄ ꯌꯥꯕ ꯂꯧꯈꯠꯂꯦ ꯃꯁꯤ ꯑꯣꯏꯔꯗꯤ ꯊꯨꯒꯥꯏꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯄꯤꯛꯁꯜꯂꯛꯑꯕꯅꯤꯅ ꯍꯥꯞꯄꯨꯕ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯥꯏꯒꯤꯕꯁꯨ ꯈꯪꯄꯣꯠꯇꯦ ꯑꯗꯨꯅ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯁꯥꯒꯤ ꯔꯤꯛꯁꯇ ꯑꯗꯨꯝ ꯗꯥꯎ ꯌꯦꯡꯕꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯃꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯁꯥꯔ ꯁꯃꯥꯟꯗꯅ ꯃꯈꯥ ꯀꯅꯥ ꯑꯃꯨꯛ ꯂꯧꯈꯠꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯂꯧꯈꯠꯄꯤꯔꯒ ꯃꯥꯒꯤ ꯋꯥ ꯑꯃꯨꯛ ꯇꯥꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩ ꯉꯁꯤ ꯀꯩꯅꯣꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯣꯃꯤꯌꯣꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯆꯤꯀꯥꯟꯇ ꯇꯥꯕꯤꯔꯒꯗꯤ ꯑꯣꯖꯥ ꯁꯆꯤꯀꯥꯟꯇ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯒꯤ ꯐꯝꯗ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯅꯥꯎꯕꯤꯁꯨ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯕꯤꯔꯒꯗꯤ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯣꯖꯥ ꯅꯥꯎꯕꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯅꯥꯎꯕꯤ ꯁꯥꯔ ꯑꯣꯖꯥ ꯁꯆꯤꯀꯥꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯝꯕꯤꯗ ꯂꯩꯔꯤꯕ꯭ꯔꯣ ꯁꯥꯔ ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯌꯦ ꯁꯥꯔ ꯌꯥꯅꯤ ꯍꯣꯔꯦꯟ ꯑꯣꯖꯥ ꯊꯧꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯑꯇꯣꯞꯄ ꯀꯧꯊꯣꯛꯆꯒꯦ ꯊꯧꯕꯤꯌꯨ ꯑꯣꯖꯥ ꯐꯖꯅ ꯇꯦꯛꯇꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯕꯨ ꯑꯩꯅ ꯑꯣꯖꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯇꯟ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯂꯤꯗꯔꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯀꯧꯊꯣꯛꯆꯔꯤ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔ ꯊꯕꯛ ꯑꯆꯤꯟꯕ ꯂꯩ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕ ꯑꯃꯁꯨꯡ ꯂꯤꯗꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯑꯩꯗꯤ ꯆꯪꯕꯗꯧ ꯉꯥꯏꯔꯤ ꯍꯦꯛ ꯆꯪꯕꯒ ꯁꯥꯔꯅ ꯀꯧꯊꯣꯛꯄꯤꯔꯛꯄꯁꯤꯗ ꯑꯗꯣ ꯀꯩꯅꯣꯅꯤ ꯁꯨꯝ ꯋꯥꯈꯟꯗꯕꯨꯗꯤ ꯇꯥꯅꯤꯡꯅꯔꯝꯃꯅꯤ ꯂꯣꯏꯅ ꯄꯥꯈꯠꯄ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤ ꯍꯣꯠꯅꯗꯅꯗꯤ ꯃꯥꯏ ꯄꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯉꯁꯤ ꯆꯪꯉꯛꯄꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ 28 ꯁꯝꯊꯤꯡ ꯆꯪꯕꯗꯣ 2.8 ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯪ ꯆꯪꯉꯤ ꯉꯁꯤꯁꯦ ꯑꯗꯣ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯑꯣꯟꯕ ꯑꯃꯗꯤ ꯁꯥꯔꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯆꯦꯠꯄ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯥꯡꯒꯦ ꯍꯥꯏꯔꯒꯗꯤ ꯋꯦꯕꯁꯥꯏꯠꯁꯤ ꯃꯥꯡꯈ꯭ꯔꯒꯗꯧꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯥꯛꯁꯤꯗ ꯊꯣꯏꯗꯣꯛꯅ ꯃꯥꯡꯕꯁꯨ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯣꯛꯅꯕ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯎꯖꯔꯤ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯈꯥ ꯊꯥꯕꯗ ꯑꯩꯒꯤ ꯏꯈꯥꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯏ ꯑꯩꯉꯣꯟꯗ ꯋꯥꯅ ꯍꯣꯠꯅꯗꯅꯕꯨ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯃꯇꯝ ꯈꯔ ꯈꯥꯡꯃꯤꯟꯅꯈꯤꯁꯤ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯀꯟꯅ ꯊꯝꯅꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯗ ꯑꯆꯦꯠꯄ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯁꯥꯔ ꯁꯃꯥꯟꯗꯅ ꯇꯥꯛꯄꯤꯕ ꯑꯃꯁꯨꯡ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯌꯥꯎꯕꯤꯔꯤꯕ ꯑꯣꯖꯥ ꯔꯣꯃꯤꯌꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯑꯗꯒꯤꯗꯤ
ꯃꯃꯤꯡꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯕꯗꯤ ꯀꯥꯎꯔꯦ ꯑꯩꯁꯨ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯃꯒ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯌꯥꯝꯅ ꯋꯥꯈꯜ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕ ꯌꯥꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯅ ꯋꯥꯐꯝ ꯈꯔ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯅ ꯊꯝꯕꯤꯔꯝꯃꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯝꯗꯝ ꯇꯥꯝꯅ ꯍꯩꯗ꯭ꯔꯕꯥꯗꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯎꯄꯦꯟ ꯆꯟꯗ꯭ꯔ ꯑꯣꯖꯥ ꯎꯄꯦꯟ ꯆꯟꯗ꯭ꯔꯕꯨꯁꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯑꯩꯅ ꯀꯧꯁꯤꯟꯖꯔꯤ ꯑꯣꯖꯥꯒꯤ ꯃꯇꯝ ꯈꯤꯇꯪ ꯁꯪꯕꯤꯔꯒꯗꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯔꯇꯟ ꯀꯨꯃꯥꯔ ꯁꯣꯔꯤ thank you ꯑꯣꯖꯥ ꯑꯣꯖꯥ ꯎꯄꯦꯟ ꯆꯟꯗ꯭ꯔ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯖꯔꯤ ꯑꯩꯒꯤꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯝꯕꯁꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯩꯅ ꯌꯦꯡꯕꯗ ꯈꯟꯖꯔꯝꯕꯁꯤ ꯑꯣꯖꯥ ꯑꯩꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯟꯚꯦꯁ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯝꯃꯦꯕ ꯈꯟꯕꯁꯤꯗ ꯍꯥꯏꯗꯤ ꯄꯣꯠꯁꯤ ꯂꯥꯛꯏꯕ ꯈꯨꯂꯥꯛꯁꯤꯗ ꯉꯁꯤ ꯂꯥꯛꯏꯕꯁꯤꯅ ꯑꯩꯅ 3 ꯂꯥꯛꯄ ꯑꯩꯒꯤꯁꯤꯅ ꯑꯗꯨ ꯉꯁꯤꯒꯤꯁꯤꯗ ꯈꯜꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯈꯤꯕꯒꯨꯝꯗꯅ ꯃꯁꯤ ꯇꯧꯔꯅꯨ ꯍꯥꯏꯕꯗꯨ ꯑꯩ ꯇꯧꯔꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯕꯤꯈꯤꯒꯨꯝꯗꯅ ꯉꯁꯥꯏꯒꯤ ꯌꯥꯝꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯞꯅꯕ ꯄꯩꯁꯥꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯗ ꯂꯩꯅꯗꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯦ ꯑꯗꯨ ꯇꯅꯤꯛꯄ ꯋꯥꯈꯜꯂꯣꯟꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤꯕꯅꯤꯅ ꯃꯁꯤ ꯃꯇꯝ ꯀꯝꯄꯅꯤ ꯈꯔ ꯉꯥꯏꯃꯤꯟꯅꯁꯦ ꯄꯩꯁꯥ ꯍꯥꯏꯕꯗꯨꯗ ꯍꯥꯞꯄꯒꯤ ꯉꯥꯏꯔꯁꯦ ꯍꯥꯏꯅ ꯄꯩꯁꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗꯨ ꯈꯟꯊꯖꯔꯒ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯖꯣꯏꯟ ꯇꯧꯕ ꯈꯣꯠꯄꯗ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯩꯅꯁꯨ ꯍꯥꯏꯔꯨꯗꯕꯅꯤ나 ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯑꯍꯥꯟꯕ ꯇꯥꯛꯄꯤꯔꯝꯕ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ 10% ꯑꯃ ꯂꯥꯛꯄꯗꯣ ꯃꯗꯨꯗꯨꯗꯒꯤꯗꯨꯗ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯐꯥꯎ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯗꯨ ꯈꯜꯂꯒꯁꯨ ꯑꯩꯅ ꯑꯩ ꯃꯁꯤ ꯉꯁꯤꯁꯦ $50 ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯦꯕ ꯑꯗꯨ ꯌꯥꯗꯦ $50 ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯗꯗꯤ ꯌꯦꯡꯕꯅꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯌꯥꯈꯤꯕ ꯃꯣꯏ ꯂꯤꯗꯔꯁꯤꯡ ꯃꯣꯏ ꯈꯔꯁꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯔꯤꯕꯅꯣ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯗꯕꯤꯗ ꯌꯥꯏ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯔꯤꯕꯅꯣ ꯍꯥꯏꯁꯨ ꯃꯣꯏ ꯍꯥꯏꯗꯣꯛꯇꯦ ꯃꯣꯏ ꯍꯥꯏꯔꯤꯕꯅ ꯁꯤꯁꯇꯦꯝꯁꯤ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯗꯪ ꯐꯖꯅ ꯆꯠꯈꯤꯁꯅꯨ ꯑꯗꯨꯒ ꯃꯣꯏ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯕ ꯗꯣꯂꯔ ꯈꯔꯗꯤ ꯇꯤꯡꯉꯝꯒꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯁꯤꯁꯇꯦꯝꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯆꯠꯈꯤꯗꯣꯏꯅꯣ ꯆꯠꯂꯣꯏꯗꯣ ꯈꯪꯗꯕꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯥꯅꯦ ꯃꯌꯥꯝꯅ ꯑꯗꯨ ꯍꯥꯏꯗꯣꯔ ꯃꯌꯥꯝ ꯂꯣꯏ ꯇꯧꯅꯔꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯃꯥꯡꯕ ꯑꯣꯏꯕꯁꯨ ꯌꯥꯏꯑꯕ ꯃꯥꯅꯦ ꯑꯗꯨꯅ ꯃꯣꯏ ꯍꯥꯏꯁꯦ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤꯗꯪꯗꯤ ꯁꯤꯁꯇꯦꯝꯁꯦ ꯐꯖꯅ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯌꯦꯡꯉꯤꯁꯤ ꯑꯗꯨ ꯆꯠꯂꯦ ꯍꯥꯏꯔꯒꯗꯤ ꯊꯥꯖꯕ ꯌꯥꯕ ꯐꯪ ꯇꯥꯔꯒꯗꯤ ꯃꯣꯏ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯑꯗꯨ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯟꯖꯔꯨꯕꯗꯅ ꯑꯣꯖꯥ ꯃꯁꯤ ꯑꯩꯅ ꯐꯣꯔꯦꯟꯒꯤ ꯉꯁꯥꯏ ꯑꯃꯦꯔꯤꯀꯥꯒꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯐꯣꯇꯣꯗꯗꯤ ꯎꯠꯂꯒ ꯀꯩꯗꯧꯔꯒ ꯁꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯕꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯀꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇꯧꯔꯤꯕ꯭ꯔꯥ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯁꯦ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯣꯝꯗꯒꯤꯁꯦ ꯑꯩꯅ ꯍꯦꯛ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯁꯦ ꯑꯗꯣꯝꯗꯒꯤ ꯍꯦꯛꯇ ꯂꯥꯛꯄꯒꯨꯝꯕ ꯑꯌꯥꯝꯕꯁꯤ ꯇꯧꯒꯜꯂꯦꯕ ꯃꯈꯣꯏꯁꯤ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯋꯥꯈꯟꯗ ꯆꯤꯡꯅꯖꯕꯩ ꯋꯥꯅꯤꯀꯣ ꯑꯣꯖꯥ ꯁꯣꯏꯔꯛꯄꯁꯤꯗ ꯑꯗꯩꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯋꯤ ꯑꯗꯨꯕꯨ ꯌꯦꯡꯁꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯞꯂꯥꯏꯟ ꯃꯌꯥꯝꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤꯅ ꯑꯩꯅꯗꯤ ꯈꯪꯉꯨꯕ ꯎꯔꯨꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝꯗꯁꯨ ꯃꯌꯥꯝ ꯅꯩꯅꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯄꯦꯟ ꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯄꯦꯟ ꯆꯟꯗ꯭ꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯝꯃꯩ ꯇꯥꯕꯤꯔꯒꯗꯤ ꯑꯣꯖꯥ ꯀꯨꯝꯃꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯣꯖꯥ ꯀꯨꯝꯃꯩ Good evening, sir. ꯒꯨꯗ Punokku ꯏꯚꯤꯅꯤꯡ ꯁꯥꯔ welcome Dr. Punamaki problem samadhan punamak sagi session makata sa Romeo amadi Kabita Madam akhoi punamak na chembi chongbiriba sidigi hena penba leijate aduga kayumba makkana no hona matamda kayuma khara accident thokpa haibasi hona sani accident thoiba accident se akhoi pick up taunana makkano hona minari aduna
matam khara ngaiminasi aduga akhoi penthokpa punamak akhoi khonaminaba tabani ngaiminaba tabani sinang haijaraga I matangsi tensinjage punokpu akhoi punamak changchiminaraga khangminasi haiba wahisi haijaraga mayamdagi loisinjarage punokpu thakachari. Thank you ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯝꯃꯩ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯩꯈꯣꯏ ꯂꯤꯗꯔꯅꯤ ꯑꯣꯖꯥ ꯀꯨꯝꯃꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯣꯖꯥ ꯀꯨꯝꯃꯩ ꯃꯥꯏ ꯄꯥꯛꯄ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕ ꯊꯝꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯚꯥ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯣ ꯑꯣꯖꯥ ꯁꯣꯚꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯩꯅ ꯑꯣꯟ ꯇꯧꯖꯔꯦ ꯑꯣꯖꯥ ꯁꯣꯚꯥ ꯒꯥꯔꯤ ꯊꯧꯔꯤꯕ꯭ꯔꯥ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯂꯤꯗꯔꯁꯤꯡ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯦꯟ ꯔꯥꯏꯖ ꯇꯧꯕꯤꯔꯛꯎ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗ ꯑꯃꯨꯛꯇꯪ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯀ꯭ꯋꯦꯁꯟ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯗꯣꯝꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯒꯅꯤ Hello. ꯑꯣꯖꯥ ꯁꯣꯚꯥ ꯒꯥꯔꯤ ꯊꯧꯔꯤꯔꯣ ꯑꯩꯁꯦ ꯒꯥꯔꯤꯗꯗꯤ ꯆꯠꯂꯤ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯌꯥꯏ ꯑꯩ ꯌꯥꯝ ꯇꯞ ꯈꯜꯂꯤꯅ ꯇꯞꯅ ꯒꯥꯔꯤ ꯌꯥꯝ ꯇꯞ ꯇꯞꯅ ꯊꯧꯔꯣ ꯐꯖꯅ ꯁꯣꯔꯣꯛ ꯇꯥꯏ ꯊꯧꯔꯣ ꯇꯞ ꯊꯧꯔꯣ ꯍꯥꯏꯕꯤꯔꯣ ꯌꯥꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯣꯏꯅꯁꯨ ꯁꯥꯟꯅꯔꯛꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯋꯤꯗ꯭ꯔꯣꯗ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯇꯧꯅꯕ ꯖꯒꯥꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯍꯥꯞꯄꯨ ꯍꯥꯏꯔꯕꯅꯤ나 ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯅ 20 daysꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯑꯔꯟꯗꯨ ꯅꯦꯝꯊꯔꯀꯥꯟꯗꯨꯗ ꯃꯥꯏ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁꯇꯣ ꯍꯥꯞꯄꯒ ꯑꯃꯨꯛꯇꯗ ꯂꯧꯊꯣꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯅ ꯇ꯭ꯔꯤꯄꯜ ꯍꯥꯞꯄꯨ ꯍꯥꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯦꯃꯥꯎꯟꯗꯨꯗꯤ ꯆꯥꯎꯔꯤ ꯑꯩꯒꯤꯗꯤ 160ꯒꯤ ꯃꯊꯛꯇ ꯑꯣꯏꯈꯠꯂꯛꯑꯦ ꯑꯗꯨꯗꯣ ꯑꯩꯅ ꯇ꯭ꯔꯤꯄꯜ ꯍꯥꯞꯄꯗꯤ ꯑꯩ ꯑꯃꯨꯛ ꯃꯣꯏꯅ ꯆꯞꯄꯣꯏ ꯍꯥꯏꯔꯕꯨꯗꯤ ꯐꯔꯦꯅꯤ ꯆꯞꯈ꯭ꯔꯒꯗꯤ ꯄꯨꯂꯞ ꯃꯥꯡꯗꯣꯔꯦꯕ ꯑꯗꯨꯏ ꯁꯔꯨꯛ ꯃꯣꯏꯅ ꯃꯥꯡꯒꯦꯔꯥ ꯃꯥꯡꯉꯣꯏꯔꯥ ꯂꯥꯏꯕꯛ ꯌꯦꯡꯕ ꯇꯥꯔꯦ 20 days ꯈꯥꯡꯉꯒꯦ 20 days ꯁꯨꯔꯛꯄꯗ ꯁꯨꯝ 20 days ꯁꯨꯈꯤꯕꯒꯤ ꯍꯟꯊꯔꯛꯄꯗꯨꯒ ꯗꯦꯂꯤ ꯑꯔꯟꯗꯣ ꯍꯟꯊꯔꯛꯄꯗꯣ ꯇ꯭ꯔꯤꯄꯜ ꯍꯥꯞꯄꯒ ꯌꯦꯡꯉꯒꯦ ꯌꯥꯔꯒ ꯅꯣꯡꯃꯒꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯂꯩꯔꯦ ꯃꯌꯥꯝ ꯑꯄꯥꯝꯕꯒ ꯇꯧꯕꯤꯔꯣ ꯑꯗꯨ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯕ ꯆꯨꯝꯃꯦ ꯂꯩꯔꯒꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯂꯩꯔꯦ ꯆꯨꯝꯃꯦ ꯑꯣꯖꯥ ꯁꯣꯚꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯑꯥꯔꯟꯗꯒꯤ 3 times ꯂꯧꯔꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯉꯥꯏꯔꯒ ꯗꯦꯂꯤ ꯑꯥꯔꯟꯁꯦ ꯄꯤꯛꯊꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯏ ꯄꯩꯁꯥ ꯑꯃꯨꯛ ꯋꯤꯗ꯭ꯔꯣ ꯇꯧꯔꯕ ꯌꯥꯏ ꯑꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯂꯩ ꯑꯗꯒꯤ ꯃꯊꯛꯀꯤ ꯋꯤꯗ꯭ꯔꯣꯜ ꯑꯦꯃꯥꯎꯟꯗꯒꯤ ꯇꯧꯔꯒꯁꯨ ꯋꯤꯗ꯭ꯔꯣꯜ ꯑꯦꯃꯥꯎꯟꯗ ꯄꯤꯛꯍꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯃꯗ ꯑꯣꯏꯔꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤ ꯌꯥꯝꯅ ꯂꯣꯡ ꯂꯥꯁ ꯑꯣꯏꯅ ꯆꯠꯄ ꯑꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯌꯥꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯥꯟꯅꯖꯧ ꯍꯥꯏꯅ ꯇꯝꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯟꯅꯒꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯗꯣ ꯑꯝꯇ ꯐꯥꯎꯕꯤꯒꯅꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯂꯩꯔꯦ ꯃꯦꯗꯥꯝ ꯀꯕꯤꯇꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯂꯣꯟ ꯈꯤꯇꯪ ꯃꯌꯥꯝꯗ ꯊꯝꯕꯤꯅꯕ ꯃꯦꯗꯥꯝꯁꯤ ꯕꯦꯡꯀꯤꯡꯗ ꯂꯩꯕꯅꯤꯅ ꯃꯦꯗꯥꯝꯒꯤꯁꯨ ꯑꯥꯏꯗꯤꯌꯥ ꯈꯔ ꯂꯩꯕꯤꯔꯝꯒꯅꯤ ꯃꯦꯗꯥꯝ ꯇꯥꯕꯤꯔꯒꯗꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯇꯥꯕꯤꯕ꯭ꯔꯣ ꯍꯜꯂꯣ ꯁꯥꯔ ꯇꯥꯖꯩꯌꯦ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯥꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯧꯔꯛꯏꯁꯦ ꯃꯣꯏꯅ ꯆꯦꯟꯖꯁꯦ ꯄꯪꯇꯧꯗ ꯇꯧꯔꯛꯏ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯨꯛ ꯇ꯭ꯔꯤꯄꯜ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯍꯧꯖꯤꯛꯅ 5 times ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤ ꯏꯟꯇꯔꯦꯁꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯑꯄꯤꯛꯄ ꯀꯩꯅꯣꯗ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯁꯤꯁꯇꯦꯝꯁꯦ ꯄꯪꯑꯣꯟꯗ ꯑꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯂꯤꯗꯔꯁꯤꯡꯅ ꯇꯧꯔꯤꯕ ꯃꯣꯏꯅ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯗꯨꯒꯤ
ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏ ꯉꯝꯃꯨꯅꯤ ꯀꯝꯄꯅꯤꯒ ꯗꯥꯏꯔꯦꯛ ꯂꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯒꯤ ꯃꯦꯝꯕꯔ ꯁ꯭ꯇꯥꯐ ꯑꯗꯨ ꯑꯗꯥ ꯑꯣꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕ ꯌꯥꯏ ꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯑꯞꯗꯦꯠ ꯄꯤꯔꯛꯏꯁꯦ ꯁꯨꯝ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯌꯥꯎꯕꯁꯦ ꯁꯤꯗꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯨꯝꯃꯦ 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 ꯃꯣꯏ ꯑꯞꯗꯦꯠꯁꯤꯗ ꯃꯣꯏꯁꯦ ꯇ꯭ꯔꯦꯠ ꯇꯧꯕꯗ ꯄꯩꯁꯥ ꯄꯨꯔꯥ ꯃꯥꯡꯈꯤꯕꯩꯔꯥ ꯈꯣꯠꯈꯤꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒ ꯉꯁꯤ 4-5ꯅꯤ ꯍꯞꯇꯥꯃꯨꯛ ꯃꯣꯏꯁꯨ ꯆꯔꯥꯡꯅꯕ ꯑꯗꯩ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯍꯥꯏꯕ ꯉꯝꯗꯕꯒꯨꯝꯕ ꯑꯗ ꯃꯣꯏꯗꯁꯨ ꯐꯖꯅ ꯁꯦꯇꯜ ꯇꯧꯗꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯅꯦ ꯃꯣꯏ ꯋꯥꯈꯜꯁꯦ ꯂꯦꯞꯇꯕ ꯑꯃ ꯇꯧꯔꯤ ꯑꯗꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯔꯨꯡ ꯃꯐꯝ ꯆꯥꯗꯕ ꯑꯗꯣ ꯈꯔꯨꯡꯗꯤ ꯑꯣꯏꯔꯒ ꯃꯐꯝ ꯆꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯅꯣꯝꯃ ꯂꯩꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯁꯦꯇꯜ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯤ ꯇꯧ ꯐꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯤ ꯇꯧ ꯐꯒꯗ꯭ꯔꯥ ꯆꯔꯥꯡꯅꯕ ꯑꯃ ꯇꯧꯔꯤ ꯃꯣꯏꯗꯣ ꯍꯣꯏ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯅꯣꯡ ꯅꯤꯅꯤ ꯅꯨꯃꯤꯠ 4-5ꯅꯤꯁꯤꯐꯥꯎꯗꯤ ꯌꯦꯡꯉꯒ ꯍꯥꯏꯐꯦꯠ ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯥꯛꯀꯦꯗꯣ ꯁꯤꯗ ꯆꯞ ꯆꯥꯕꯗꯣ ꯈꯔ ꯈꯪꯒꯗꯧ ꯃꯥꯜꯂꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯗꯤ ꯃꯣꯏꯁꯨ ꯃꯊꯪ ꯆꯦꯟꯖꯦꯁꯁꯤ ꯇꯧꯔꯛꯏꯕꯅꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯤꯅ ꯐꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯒꯗ꯭ꯔꯥ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯔꯛꯄ ꯑꯥꯏꯗꯤꯌꯥꯗꯣ ꯃꯣꯏ ꯀꯝꯄꯅꯤꯁꯤꯕꯨ ꯗꯥꯏꯔꯦꯛ ꯌꯧꯍꯟꯕ ꯌꯥꯕ ꯈꯔ ꯃꯤꯑꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯑꯆꯧꯕ ꯄꯩꯁꯥ ꯗꯃꯥ ꯆꯥꯎꯅ ꯊꯥꯗꯕ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡꯗ ꯀꯩꯗ ꯀꯔꯥꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯊꯥꯗꯔꯤꯅꯤꯗꯅꯀோ ꯑꯗ ꯃꯥꯅꯤ ꯃꯥꯅꯤ ꯃꯣꯏꯅꯁꯨ ꯗꯥꯏꯔꯦꯛ ꯀꯝꯄꯅꯤꯁꯤꯗꯩꯁꯤꯗ ꯌꯧꯍꯟꯕ ꯌꯥꯕ ꯑꯗꯨ ꯃꯦꯁꯦꯖ ꯃꯣꯏ ꯐꯥꯎꯅꯕ ꯌꯥꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯔꯛꯀꯦ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒ ꯉꯁꯤ 4-5ꯅꯤꯁꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯆꯔꯥꯡꯅꯈꯤꯗꯧ ꯃꯥꯜꯂꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯈꯔꯗꯤ ꯆꯔꯥꯡꯅꯈꯤꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯀꯝꯄꯅꯤ ꯑꯃꯈꯛꯇ ꯅꯣꯇꯤꯁ ꯑꯃꯈꯛ ꯊꯣꯛꯑꯦ ꯀꯝꯄꯅꯤꯗꯨꯅ ꯊꯣꯛꯏꯕ ꯅꯣꯇꯤꯁꯇꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯂꯣꯏ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕꯗꯨꯗ ꯃꯣꯏꯁꯦ ꯈꯨꯗꯛꯇ ꯅꯣꯇꯤꯁꯁꯨ ꯆꯦꯟꯖ ꯇꯧꯈꯤꯕ ꯄꯨꯡ ꯑꯃ ꯐꯥꯗꯅ ꯅꯣꯇꯤꯁꯇꯨ ꯆꯦꯟꯖ ꯇꯧꯈꯤꯕ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯃꯌꯥꯝꯁꯤꯅ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯂꯣꯏ ꯌꯥꯅꯤꯡꯗꯕꯒꯤ ꯀꯩꯅꯣꯃ ꯎꯠꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯟꯖ ꯇꯧꯈꯤ ꯑꯗꯣ ꯁꯣꯝꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯍꯥꯟꯅꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡ ꯑꯗꯩ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯀꯔꯤ ꯈꯣꯜꯂꯥꯎ ꯂꯥꯛꯄ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯃ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯅꯤꯅꯤꯐꯥꯎꯗꯤ ꯈꯔ ꯆꯔꯥꯡꯅꯈꯤꯗꯧ ꯃꯥꯜꯂꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯒ ꯀꯔꯤ ꯀꯟꯗꯤꯁꯟꯅꯣꯗꯣ ꯑꯩꯈꯣꯏ ꯌꯥꯕꯨ ꯌꯥꯔꯦ ꯌꯥꯕꯨ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯒꯤ ꯀꯩꯅꯣꯕꯨꯗꯤ ꯑꯗꯨꯝ ꯎꯠꯄꯨꯗꯤ ꯎꯟꯅꯕꯀꯣ ꯑꯆꯧꯕ ꯃꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯂꯥꯛꯄ ꯃꯤꯒꯤꯕꯨꯗꯤ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯌꯥꯏꯌꯦꯕꯨꯗꯤ ꯍꯥꯏꯔꯤ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯦꯅꯁꯨ ꯍꯥꯏꯅꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯥꯔ ꯑꯗꯨꯅꯦ ꯅꯣꯡ ꯅꯤꯅꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯇꯦꯁ ꯇꯧꯕ ꯃꯆꯥ ꯑꯗꯨꯝ ꯌꯥꯎꯅꯔꯤꯗꯅꯀꯣ ꯑꯗꯣ ꯁꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯇꯥꯕꯅꯦ ꯑꯗꯨ ꯇꯣꯛꯑꯒꯦꯅ ꯈꯜꯂꯒ ꯃꯣꯏꯁꯦ ꯍꯧꯖꯤꯛꯃꯛꯁꯦ ꯇꯣꯛꯑꯒꯦꯅ ꯈꯟꯕ ꯀꯝꯄꯅꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯈꯔꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯀꯔꯤꯝꯇ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯄꯤꯔꯝꯗꯕꯤꯗ ꯂꯤꯡꯁꯦ ꯖꯥꯠ ꯂꯥꯎꯅ ꯑꯗꯨꯝ ꯊꯤꯡꯖꯤꯟꯈ꯭ꯔ ꯀꯔꯤꯝꯇ ꯍꯥꯡꯕ ꯌꯥꯗꯕꯤꯗ ꯑꯁꯤꯗ ꯇꯣꯛꯑꯒ ꯑꯗꯨꯝ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯋꯤꯗꯅ ꯁꯤ ꯃꯃꯥꯡꯒꯤ ꯁꯤꯚꯦꯛꯁ ꯀꯛꯈꯤꯕꯗꯣ ꯎꯝ ꯃꯃꯥꯡꯒꯤ ꯁꯤꯚꯦꯛꯁ ꯃꯥꯡꯈꯤꯕꯗꯗꯤ ꯁꯦꯀꯦꯟ ꯐꯥꯗꯦꯕ ꯄꯨꯂꯞ ꯀꯔꯤꯝ ꯃꯨꯠꯈꯤꯕꯅꯦ ꯍꯥꯏꯔꯝꯗꯕꯤꯅꯦ ꯄꯨꯂꯞ ꯀꯔꯤꯝ ꯃꯨꯠꯈꯤꯕꯗꯩ ꯍꯥꯏꯔꯝꯗꯕꯤ ꯋꯦꯕꯁꯥꯏꯠ ꯎꯝ ꯍꯥꯡꯕ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯅꯨꯡꯅꯦꯜ ꯂꯣꯏꯅ ꯑꯃꯠꯇ ꯍꯥꯡ ꯌꯥꯗ ꯄꯨꯂꯞ ꯃꯥꯡꯈꯤꯕꯅꯦ ꯁꯦꯀꯦꯟꯗ ꯑꯗꯨꯅꯦ ꯑꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯗꯤꯌꯥꯗ ꯎꯔꯤꯁꯥꯗ ꯁꯣꯝꯗ ꯃꯤꯇꯤꯡ ꯀꯟꯅ ꯁꯤꯜꯂꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯑꯗ ꯁꯣꯝꯗ ꯃꯥꯡꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯌꯥꯒꯗꯒꯦ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯔ ꯑꯗꯨꯝ ꯇꯦꯛ ꯇꯥꯜꯍꯧꯕ ꯇꯥꯟꯕ ꯌꯥꯕ ꯀꯟꯗꯤꯁꯟ ꯈꯔ ꯇꯥꯟꯕ ꯌꯥꯗ꯭ꯔꯒꯅ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯏꯅ ꯃꯣꯏ ꯑꯗꯨꯅ ꯍꯥꯏꯁꯦ ꯁꯥꯔ ꯈꯔꯨꯡ ꯃꯐꯝ ꯆꯥꯗꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯇꯣꯛꯑꯒꯦꯅ ꯈꯜꯂꯒꯗꯤ ꯃꯣꯏ ꯀꯣꯛ ꯄꯨꯔꯒ ꯇꯣꯛꯈ꯭ꯔꯣ ꯑꯗꯨꯁꯨ ꯅꯠꯇꯦꯕ ꯑꯗ ꯆꯥꯟꯁꯦꯁ ꯑꯃ ꯀꯩꯅꯣꯝ ꯑꯃ ꯌꯦꯡꯉꯤꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯨ ꯀꯩꯅꯣꯝꯃ ꯍꯣꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯅ ꯅꯣꯡ ꯅꯤꯅꯤꯁꯤꯐꯥꯎ ꯈꯪꯗꯦ ꯅꯨꯃꯤꯠ 4-5ꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯃꯨꯗꯦ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯀꯝꯄꯅꯤꯒ ꯂꯤꯡ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯨꯕ ꯅꯠꯇꯕꯅꯤꯅꯕꯀꯣ ꯃꯣꯏꯅ
ꯇꯧꯔꯛꯄꯗꯣ ꯀꯝꯄꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯐꯣꯂꯣ ꯇꯧꯔꯒ instruction ꯇꯧꯔꯒ instruction ꯄꯤꯔꯛꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯉꯒꯅ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯄꯤꯔꯅꯤ ꯌꯥꯗꯕ ꯀꯟꯗꯤꯁꯟ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕ ꯇꯥꯕꯅꯤ ꯏꯁꯥꯅ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯗꯃꯥ ꯆꯥꯎꯅ ꯊꯥꯗꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯗꯧꯅꯗꯤ ꯀꯩꯁꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯝꯃꯣꯏꯗꯅꯀꯣ ꯃꯣꯏꯁꯨ ꯀꯩꯒꯤꯅꯣ ꯂꯩꯔꯝꯃꯣꯏ ꯀꯔ ꯂꯩꯔꯝꯃꯣꯏ ꯑꯗꯨꯝ ꯂꯩꯔꯝꯃꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯝꯈꯤꯗꯣꯏꯅꯦꯕ ꯀꯥꯏꯗꯧꯒꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯒꯤ ꯑꯃꯤꯠ ꯁꯍꯥ ꯑꯗꯨ ꯑꯗꯥꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯃꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯀꯔꯣ ꯊꯥꯗꯕ ꯃꯤꯁꯤꯡꯁꯦ ꯑꯆꯝꯕ ꯃꯤꯇ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯛꯏꯕ ꯇꯥꯛꯁ ꯁꯤ ꯍꯥꯞꯄꯨ ꯄꯩꯁꯥ ꯑꯗꯨ ꯍꯥꯞꯄꯨ ꯑꯗꯥ ꯍꯥꯞꯄꯨꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ AI ꯁꯤꯗꯩꯁꯤꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯊꯣꯝꯖꯤꯟꯅꯔ ꯄꯩꯁꯥꯁꯦ ꯗꯃꯥ ꯍꯥꯞꯆꯤꯟꯅꯔꯦ ꯑꯗꯨꯗꯩ ꯃꯣꯏꯁꯨ ꯃꯊꯣꯏ ꯀꯥꯔꯦ ꯃꯊꯣꯏ ꯀꯥꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯄ ꯀꯩꯅꯣꯝꯃ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯈꯩꯗꯤ ꯌꯥꯔꯅꯤ ꯑꯩꯈꯣꯏꯁꯤ ꯃꯤꯅ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯄꯪꯌꯥꯗ ꯌꯥꯒꯗꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯁꯨ ꯆꯨꯝꯃꯦ ꯀꯅꯥꯅ ꯑꯗꯨ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯀꯅꯥꯝꯇ ꯇꯧꯕꯤꯗ꯭ꯔꯒꯗꯤꯀꯣ ꯀꯅꯥꯝꯇ ꯀꯩꯝꯇ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯐꯣꯂꯣ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯒꯨꯝꯕ ꯆꯦꯟꯖꯦꯁ ꯈꯔꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯌꯥꯝꯅ ꯉꯛꯄꯗ ꯍꯥꯏꯇꯥꯔꯦ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯃꯤ 50-60 ꯂꯩꯔꯝꯕꯅꯦꯕ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤꯅꯤ ꯃꯤ ꯑꯩꯈꯣꯏꯅ ꯌꯥꯎ 50-60 ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯃꯤ 1,00,000 ꯃꯌꯥ ꯌꯧꯈ꯭ꯔꯦꯕ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯣꯠ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯛꯇꯕꯒꯤ ꯀꯩꯅꯣꯔꯥ ꯀꯩꯅꯣ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯊꯥ 2ꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯣꯏꯗ ꯀꯩꯅꯣꯝꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯊꯥ 2ꯁꯤꯗ ꯃꯤ ꯂꯥꯛ ꯀꯩꯅꯣꯒꯤ 3.5 ꯌꯥꯎꯈꯠꯂꯛꯏꯁꯦ ꯊꯥ 2ꯁꯤꯗ ꯊꯥ 2ꯁꯤꯗ ꯃꯤ ꯂꯥꯛ 3.5 ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯗꯤ ꯗꯃꯥꯗ ꯍꯦꯟꯒꯠꯄꯤꯅꯦꯕ ꯑꯗꯨꯅ ꯃꯥꯁꯤ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝꯅ ꯆꯥꯎꯃꯟꯈꯤꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯉꯝꯃꯤꯟꯅꯕ ꯇꯥꯔꯦ ꯃꯦꯗꯥꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯌꯨ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯇꯧꯕꯗꯤ ꯍꯧꯖꯤꯜꯂꯒꯨꯝ ꯇꯧ ꯃꯌꯥꯝꯁꯤꯡꯁꯦ ꯊꯥꯖꯕꯤꯗꯅ ꯄꯩꯁꯥ ꯑꯦꯃꯥꯎꯟ ꯑꯆꯧꯕꯁꯦ ꯁꯨꯝ ꯊꯥꯗꯔꯛꯄꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧꯀꯣ ꯑꯗꯨꯅ ꯈꯔ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯜꯂꯛꯑꯒ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯈꯣꯝꯒꯠꯂꯒ ꯆꯠꯈꯤꯒꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯅꯍꯥꯟꯒꯤ ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯆꯠꯈꯤꯕꯗꯤ ꯌꯥꯔꯕꯅꯦ ꯑꯗ ꯃꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯈꯔ ꯑꯃꯨꯛ ꯌꯥꯍꯟ ꯑꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯑꯗꯨ ꯍꯥꯞꯆꯜꯂꯨ ꯃꯣꯏꯅ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯗꯕ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯑꯗꯣ ꯋꯤꯗ꯭ꯔꯣ ꯃꯌꯥꯝ ꯑꯃ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯧꯊꯣꯛꯅꯔꯤꯗꯅꯀꯣ ꯑꯗ ꯂꯧꯊꯣꯛꯑꯣꯏꯒꯦꯅ ꯄꯤꯔꯣꯏꯒꯦꯅ ꯈꯜꯂꯒꯗꯤ ꯃꯣꯏ ꯄꯤꯔꯛꯑꯔꯣꯏꯗꯕꯅꯦꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯄꯩꯁꯥꯗꯨꯗꯪ ꯂꯧꯁꯤꯟꯈ꯭ꯔꯒ ꯃꯣꯏ ꯋꯤꯗ꯭ꯔꯣꯗꯣ ꯄꯤꯔꯔꯣꯏꯅ ꯈꯜꯂꯒꯗꯤ ꯋꯤꯗ꯭ꯔꯣꯗꯣ $500ꯀꯤ ꯃꯊꯛꯇ ꯂꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯑ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯃꯥꯎꯟꯁꯤꯡꯗꯣ ꯀꯩꯁꯨ ꯄꯤꯔꯛꯑꯣꯏꯕ ꯃꯣꯏ ꯃꯌꯥꯝ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯤꯔ ꯂꯩꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯉꯥꯏꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯨꯕ ꯅꯠꯇꯕꯅꯤꯅ ꯃꯣꯏꯅ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯚꯥꯝꯗ ꯁꯨꯝ ꯃꯥꯔꯤꯕ ꯚꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯇꯣꯛꯄ꯭ꯔꯥꯁꯨ ꯈꯪꯇꯣꯛꯁꯨ ꯇꯣꯛꯇꯦ ꯃꯌꯥꯝꯗ ꯈꯔꯁꯨ ꯂꯛꯅꯒꯨꯝ ꯑꯗꯣ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯁꯥꯔ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯇꯧꯕꯗꯤ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯕꯨ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯁꯥꯔꯅꯁꯨ ꯉꯥꯏꯇꯦ ꯃꯤꯇꯤꯡꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯁꯣꯝꯅ ꯑꯉꯝꯕ ꯑꯦꯃꯥꯎꯟꯗꯨꯃꯛ ꯊꯥꯗꯕꯤꯌꯨ ꯌꯥꯝ ꯆꯥꯎꯅ ꯍꯦꯟꯅ ꯊꯥꯗꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯔꯦ ꯇꯥꯍꯧꯔꯁꯨ ꯌꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕꯁꯦ ꯁꯤꯡꯉꯛꯀꯅꯦꯅ ꯈꯜꯂꯒ ꯄꯤꯗꯕ ꯁꯤꯡꯉꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯂꯩꯔ ꯁꯤꯡꯉꯛꯎ ꯂꯩꯇ꯭ꯔꯒ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯒꯤ ꯑꯉꯝꯕ ꯑꯦꯃꯥꯎꯟꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯅ ꯐꯩꯌꯦꯕ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯄꯩꯁꯥꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯤꯡꯉꯛꯇ꯭ꯔꯒꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯩꯅ ꯄꯤꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦꯅ ꯈꯟꯕ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨ ꯈꯛꯇꯪ ꯄꯤꯕꯤꯕ ꯑꯗꯩ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯝꯄꯅꯤꯃꯛꯇꯤ ꯄꯨꯔꯥ ꯁꯦꯇꯜ ꯇꯧꯔꯒ ꯕ꯭ꯂꯣꯛ ꯆꯦꯟ ꯀꯩꯅꯣꯗꯤ ꯅꯠꯇꯕꯅꯤꯅ ꯁꯤꯒꯨꯝꯕꯗ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯤꯋꯥꯂꯤ ꯊꯥꯕꯒꯨꯝꯕꯅꯦꯕ ꯗꯥꯎ ꯌꯥꯔꯤꯈꯩ ꯐꯔꯤꯉꯩ ꯑꯗꯨꯝ ꯀꯥꯟꯅꯍꯧꯕꯗ ꯑꯩꯈꯣꯏꯁꯨ ꯐꯩꯅꯦꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯝꯄꯅꯤꯅ ꯗꯥꯏꯔꯦꯛ ꯊꯤꯡꯖꯤꯜꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏ ꯉꯝꯄꯣꯟꯇꯦ ꯑꯗꯒꯤ ꯐꯅ ꯌꯥꯝꯅ ꯐꯔꯝꯕꯁꯨ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯝꯃ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯗꯒꯤ ꯑꯗꯨꯝ ꯀꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯦꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯃꯌꯥꯝ
ꯃꯈꯥ ꯇꯥꯕ ꯃꯌꯥꯝ ꯀꯩ ꯃꯣꯠ ꯂꯩꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖ ꯈꯔ ꯃꯌꯥꯝꯗ 4:30 ꯄꯨꯟꯅ ꯃꯦꯗꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ $10 ꯐꯪꯉꯝꯕ $100 ꯐꯪꯉꯝꯕ $50 ꯐꯪꯉꯝꯕꯗꯣ ꯉꯁꯤꯗꯤ ꯃꯣꯏ ꯇ꯭ꯔꯦꯠꯇ ꯈꯤꯇꯪ ꯑꯁꯣꯏꯕ ꯌꯥꯎꯕꯗꯒꯤ 10% ꯄꯤꯔꯦꯅ ꯍꯥꯏꯔꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯂꯣꯏꯅ ꯈꯔ ꯆꯪꯍꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯆꯪꯕ ꯑꯩꯈꯣꯏꯅ ꯂꯣꯏ ꯎꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯗꯨꯝ ꯎꯅꯤ ꯑꯗ ꯄꯨꯡ 10 ꯃꯈꯥꯏꯗꯤ ꯑꯗꯨꯝ ꯎꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯤꯁꯇꯦꯝꯁꯦ ꯑꯃꯨꯛ ꯐꯖꯅ ꯅꯣꯔꯃꯦꯜ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯣꯔꯃꯦꯜ ꯆꯂꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯁꯤꯒꯅꯦꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯉꯦꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏꯅ ꯂꯧꯖꯩ ꯅꯠꯇ꯭ꯔ ꯃꯦꯗꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯗꯥꯝ ꯍꯌꯦꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯪꯉꯤ ꯄꯩꯁꯥꯗꯣ ꯅꯣꯔꯃꯦꯜ ꯆꯞ ꯆꯥꯅ ꯆꯪꯍꯜꯂꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗꯤ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯥꯎ ꯑꯗꯨ ꯃꯣꯏꯅ ꯀꯝꯄꯅꯤꯁꯦ ꯍꯧꯖꯤꯛ ꯃꯣꯏ ꯀꯔꯤ ꯐꯤꯕꯝꯗꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨꯗꯗꯤ ꯃꯣꯏꯅ ꯀꯩꯅꯣꯗꯪ ꯑꯣꯔꯗꯔ ꯈꯛꯇꯪꯅꯦꯕ ꯄꯤꯔꯛꯏꯗꯣ ꯁꯤ ꯇꯧꯅ ꯀꯃꯥꯟ ꯈꯛꯇꯅꯦꯕ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯩꯕꯩꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯩꯅꯤ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯗꯕꯅꯤꯅ ꯃꯣꯏꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯗꯪ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯃꯣꯏ ꯍꯥꯏꯁꯦ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯣꯏꯅ ꯀꯝꯄꯅꯤꯁꯤꯅ ꯑꯗꯨꯝ ꯔꯟ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯡꯕ ꯌꯥꯔꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯎꯔꯤ ꯅꯤꯌꯣꯝꯗꯤ ꯑꯗꯨꯝ ꯇꯧꯔꯤꯗꯅꯀꯣ ꯁꯤꯗꯩꯁꯤꯗ ꯃꯈꯥ ꯇꯥꯕ ꯅꯣꯡ ꯅꯤꯅꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦꯗꯣ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯈꯛꯇꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯗꯩ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯠꯇꯕꯅꯤꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗꯧꯅ ꯑꯗꯨꯝ ꯈꯟꯅꯔꯝꯗꯣꯏꯅꯦꯕ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅ ꯇꯥꯔꯦ ꯁꯥꯔ ꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯃꯌꯥꯝꯒꯤꯁꯨ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯈ꯭ꯔꯕ ꯑꯩ ꯊꯦꯡꯅ ꯆꯪꯉꯛꯄꯁꯤ ꯇꯥꯍꯧꯗ꯭ꯔꯤꯔꯥ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯃꯦꯗꯥꯝ ꯈꯔ ꯊꯦꯡꯉꯛꯄꯩꯅꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯌꯥꯝ ꯆꯥꯎꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯤꯕ ꯂꯤꯗꯔ ꯁꯥꯒꯂꯤꯟ ꯍꯥꯏꯁꯦ ꯃꯥꯅꯦ ꯁꯤꯗ ꯀꯔꯣꯔ ꯑꯃ ꯊꯥꯗꯩ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯤꯇꯤꯡ ꯂꯩꯌꯦꯕ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯃꯌꯥꯝ ꯍꯤꯟꯗꯤ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯅ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯃꯤꯇꯤꯡ ꯂꯤꯡꯗꯣ ꯄꯨꯡ 7:30 ꯌꯥꯎꯕꯤꯔꯛꯎ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 10,000 ꯃꯌꯥꯗ ꯄꯨꯟꯒꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯇꯤꯡꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯤꯟꯗꯤ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯃꯤꯇꯤꯡꯗꯨꯗꯒꯤ ꯃꯣꯏꯅ ꯂꯧꯕ ꯗꯤꯁꯤꯖꯟꯗꯣ ꯁꯨꯃꯥꯏꯅ ꯂꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯃꯩꯇꯩꯂꯣꯟꯗ ꯑꯩꯅ ꯉꯥꯡꯉꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯂꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯤ AI ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯃꯥꯅ ꯃꯤ ꯑꯃ ꯑꯍꯥꯟꯕꯗ ꯃꯤꯅ ꯈꯪꯅꯔꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯗꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯌꯥꯎꯅꯔꯛꯏꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯁꯃꯤꯔꯗ ꯄꯟꯖꯥꯕꯇ ꯕꯣꯝꯕꯦꯗ ꯗꯤꯜꯂꯤꯗ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯗꯒꯤ ꯃꯤ ꯂꯣꯏ ꯌꯥꯎꯅꯔꯛꯏꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯗꯤ ꯀꯝꯄꯅꯤꯒ ꯈꯔ ꯃꯥ ꯏꯃꯦꯜꯗ ꯀꯩꯗ ꯊꯥꯅꯔꯒ ꯄꯥꯎꯏ ꯈꯔ ꯐꯥꯎꯅꯕ ꯉꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯕꯛꯁꯨ ꯀꯝꯄꯅꯤꯗ ꯌꯥꯝ ꯀꯟꯅ ꯀꯝꯄ꯭ꯂꯦꯟ ꯄꯥꯝꯃꯣꯏꯗꯕ ꯈꯣꯠꯂꯣꯏꯗꯕ ꯃꯤꯁꯦ ꯃꯥꯁꯨ ꯁꯥꯎꯅꯤꯡꯉꯒꯁꯨ ꯁꯥꯎꯔꯒ ꯀꯝꯄꯅꯤꯗ ꯉꯥꯡꯕ ꯈꯣꯠꯄꯗꯤ ꯉꯝꯗꯦꯕ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯉꯥꯡ ꯈꯣꯠꯇꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯀꯝꯄꯅꯤꯅ ꯕꯠ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯥ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯒꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯌꯦꯕ ꯀꯝꯄꯅꯤꯗ ꯈꯔ ꯉꯥꯡꯕ ꯌꯥꯕ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯕ ꯈꯔ ꯊꯥꯔꯒ ꯃꯥ ꯍꯥꯏꯌꯦꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯆꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯨꯔꯒꯗꯤ ꯑꯩ ꯑꯦꯀꯥꯎꯟꯁꯦ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯑꯩ ꯄꯩꯁꯥ ꯂꯣꯏ ꯃꯥꯡꯒꯅꯤ ꯑꯩ ꯀꯝ ꯇꯧ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯀꯝꯄꯅꯤꯒꯤ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯀꯩꯗ ꯃꯦꯁꯦꯖ ꯊꯥꯕꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯃꯦꯁꯦꯖ ꯌꯥꯡꯈꯩꯗꯤ ꯑꯝꯇ ꯊꯥꯕꯤꯔꯨꯅꯨ ꯃꯣꯏꯅ ꯑꯗꯨꯒꯤ ꯊꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯅꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯈꯣꯠꯄ ꯀꯩ ꯇꯧꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯃꯣꯏꯅ ꯄꯨꯔꯥ ꯑꯗꯨꯝ ꯃꯥꯡꯍꯟꯈ꯭ꯔꯅꯤ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯅ ꯃꯥꯅꯤ ꯍꯧꯖꯤक ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯥꯏꯗꯤ ꯃꯥꯅ ꯄꯨꯁꯜꯂꯛꯄꯅꯤꯅ ꯃꯥꯅ ꯂꯤꯗꯔꯅꯤꯅ
마기수 तौम तौप दायित्व याम लई हाइदारे माना मा थाजबदैनि अखोय मैम लो याउने मैमसे माना पुसलकपनिना अदुबु माजी ngasi numidang pung 8 makaida all over India gi ma leire magi matung inba leader moi tara mu lei pisa chaw na thadaba moi tara mu to zo club yaurkani ngasi numidang meeting da aduna mayam numdang gi ngasi gi pung 8 makai gi meeting si mayam zu hindi khangba yaurgadi adum yaubiro aduga karigumba hindi khangdaba yaurga zu aina meeting duda moina sumaina decision lawgre sumaina torasi haina lepnagre haiba adu update se pijarake mathangda aikoigi oza Sasikant do lady legi mi kachaga on Sasikant yum yobirbo Sasikant yum yobri male koige Oza Devan je ku thanga pire Oza Devan ju oza gi makolon kara mayam da share to biyo Good morning, everyone. Nasi aigi je hana $50 hapo ham mani ya kija. Ada ngasi di 48 ta handare mois. Hai sum ngai ta try to bu da. Ngasi 48 ta handare. Moi na pi ba je handare ba mi ne ngale ya ga handare ai ro ai handare. Oh sa hana 60 hana ngarang di 60 hapo ham mani ba ai gi 20 lai bu da. Ngasi gi di 30 lakh ka da ne ba. Da ai je han je kainoma mayamda haige na tobada aigi aina sinda handwrite tobada mute che chwang hangdaba adai je hai ta gi bane okay mandana company na anoba yawba matamda mi kun adu khom matamda adu pi ada pi haiba nimit kido adu gi nimitu da aina offer fisala ko da aina mayamda aina haining baja aina haige na khanjagi ba ai budi tahowi ko aduga numini subudai mo thingjalaicha aide paisa makha taba thadana roiji lokthokna horaji na haige tobone biaksa taseng baidi adida ai budi aidi tasengna pai teje enet de chapkiba paisa ai dollar chohumuk to sida kai mo 40 days chatlagadi ai adugi chohum do singkhat loge na ai tasengna thada bane ba paisa adida mayamna yamna aina haiba wadudaju mayamna loinaba negative chatkhibudada ai je nungai tadana sum as ai hairam moidoni ko na ai sai thanda sum khanjareba ko treasure gi di hayeng dagi withdraw pira ne ta da bro kai oza aduna haje treasury dagi hadi sabkiba hayeng withdraw pira ni aduna hayeng je moi khara hana account hangaga verify phajana tawba kangbu माने फबा कबु हाना खंगलग स्टेप बाय स्टेप नुंती की नोंग एकदम पी भावरनी हयेंग दगी विड्रॉ पी भावरनी दा अदुगी तुमा याम फारे पिरा कोइसु अदा आइना अदुगी दो 40 days चलगदी आई पैसा जे आई $10 खतम लौथोवे बिसिंग सेंगबे हायरगदी अदगी हौजिक अखोगी मपालमगी लीडर सिंगना अपलाइन जिंगना मोइना लौथोनारे हारिबदसु डॉलर लिसिंग मरी थादरगा लिसिंग अमा लौथोकपगुंबा अदे लिसिंग अमा चामरी थादरगा चमापा लौथोकपगुंबा हेना पिसलगा लौथोकना खजिक खजिक तनेबा खोइदे पीरिजे सिदेदा मयामनि सुम तौसलगदी अमुक हेना माना खुदोंग साबदों साना छलकप याय अदो आइखोइगी ओइनदी अखोइ मणिपुरगी ओइनदी पैसाजे हुजिक अनौबा हापचनगी रोइजे मयामगी हाइदी पैसा चाउ चाउ थादबा लीडरगजिना वारेबा मा लाखिनि हाइनिंगी दा केहु तो पाहनिंगा लेते मसी अखोइगी कानागदरा ना तौरुबो ngathani khoi gudimak adu kanabadu yodingeida khudong thiba khara loinabak nate khara tasilakpagi wani adu kaigumba moina smooth amuk chalagadi khoi pesajing do makha tana bu thadaraju lobu lothonarju khudong chabadu ngaina batabani
ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯌꯥꯔꯦꯅ ꯈꯪꯅ ꯊꯥꯗꯅꯈꯤꯕꯅꯤ ꯃꯁꯤꯗ ꯀꯅꯥꯗ ꯋꯥꯔꯧꯅꯕ ꯇꯧꯅꯔꯣꯏꯁꯤ ꯀꯥꯟꯅꯒꯗ꯭ꯔꯅ ꯑꯣꯖꯥ ꯁꯃꯥꯟꯗꯁꯨ ꯄꯨꯁꯤꯜꯂꯛꯄꯅꯤ ꯀꯥꯟꯅꯕꯁꯨ ꯑꯩꯈꯣꯏꯅ ꯅꯪꯖꯍꯧꯗꯕ ꯋꯥꯅꯤ ꯍꯥꯟꯅ ꯊꯥꯗꯕ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯍꯣꯏ ꯑꯗꯨꯝ ꯀꯥꯟꯅꯍꯧꯔꯤ ꯃꯥꯅꯤ ꯑꯗ ꯃꯥꯅꯤ ꯇꯁꯦꯡꯕ ꯑꯩꯗꯤ ꯄꯩꯁꯥꯁꯦ ꯑꯩ ꯂꯧꯊꯣꯛꯇꯦꯕ ꯑꯗꯣ ꯑꯣꯐꯔ ꯄꯤꯕ ꯑꯣꯖꯥ ꯁꯃꯥꯟꯗꯅ ꯑꯣꯐꯔ ꯁꯨꯃꯥꯏꯅ ꯄꯤꯔꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩ ꯂꯧꯊꯣꯛꯄ ꯍꯧꯕꯅꯦꯕ ꯄꯩꯁꯥꯁꯦ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯆꯠꯂꯗꯤꯅ ꯑꯩꯁꯦ ꯈꯟꯖꯔꯒ ꯑꯗꯨ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯌꯥꯔꯛꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯦꯋꯥꯟꯁꯦ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯦ ꯑꯣꯖꯥ ꯗꯦꯋꯥꯟꯁꯦ ꯌꯥꯎꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯣꯖꯥ ꯗꯦꯋꯥꯟꯁꯦ ꯀꯨꯞꯅ ꯁꯦꯟꯅꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯗꯦꯋꯥꯟꯒꯤ ꯁꯤꯌꯥꯔꯤꯡ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯐꯔ ꯌꯥꯝ ꯑꯩꯈꯣꯏꯅ ꯄꯤꯔꯛꯑꯕ ꯑꯥꯎ ꯑꯣꯐꯔ ꯌꯥꯝ ꯇꯣꯏꯅ ꯄꯤꯔꯛꯑꯕ ꯀꯃꯤꯁꯟ ꯌꯥꯝ ꯄꯤꯔꯛꯑꯕ ꯑꯗꯨꯗꯤ ꯔꯦꯗꯤ ꯇꯧꯕ ꯌꯥꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯀꯩꯅꯣꯅꯤꯗ ꯑꯩꯁꯨ ꯑꯗꯒꯤ ꯃꯥꯅ ꯀꯝꯄꯅꯤꯁꯦ ꯑꯞꯗꯦꯠꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯈꯠꯂꯛꯑꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯣꯏꯔꯕꯅꯦꯕ ꯑꯞꯗꯦꯠꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯦꯕ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯐꯔꯦ ꯃꯥꯡꯒꯦꯔꯥ ꯇꯣꯡꯒꯦꯔꯥ ꯑꯩ ꯇꯧꯈ꯭ꯔꯃꯤꯅ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯑꯗꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯞꯗꯦꯠꯁꯦ ꯌꯦꯡꯉꯁꯤ ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯑꯞꯗꯦꯠꯁꯦ ꯃꯌꯥꯝꯅ ꯍꯌꯦꯡ ꯌꯦꯡꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯑꯥ ꯌꯥꯔꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯀꯦꯟꯁꯨ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯒꯦꯅ ꯍꯥꯏꯕꯤꯔꯦ ꯑꯣꯖꯥ ꯎꯀꯦꯟ ꯋꯦꯜꯀꯝ ꯑꯣꯖꯥ ꯎꯀꯦꯟ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯌꯥꯅꯤ ꯑꯣꯖꯥ AK ꯎꯀꯦꯟ ꯇꯥꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯎꯀꯦꯟ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯝꯃꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯄꯨꯊꯣꯛꯇꯅ ꯌꯥꯎꯕꯤꯔꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤ ꯍꯧꯖꯤꯛ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥ 9ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯇꯧꯖꯔꯝꯃꯤ ꯑꯗꯣ ꯊꯥ 9ꯁꯤ ꯃꯥꯁꯤ ꯋꯤꯗ꯭ꯔꯣ ꯂꯦꯞꯈ꯭ꯔꯦ ꯋꯦꯕꯁꯥꯏꯠ ꯍꯥꯡꯕꯗꯤ ꯑꯗꯨꯝ ꯌꯥꯍꯜꯂꯦ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯂꯦꯞꯄꯒ ꯃꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡ ꯋꯥꯟꯊꯗꯅ ꯀꯣꯃꯥꯗꯒ ꯆꯠꯄ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯅ ꯃꯥꯅ ꯋꯤꯗ꯭ꯔꯣ ꯂꯦꯞꯈꯤꯕꯗꯨꯗ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯏꯌꯦꯡꯉꯒ ꯂꯩꯕ ꯃꯤ ꯌꯥꯎꯔꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯣ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯊꯥ 9ꯒꯤ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁా ꯂꯧꯊꯣꯛꯑꯒ ꯃꯍꯧꯁꯥꯒꯨꯝꯅ ꯐꯖꯅ ꯆꯂꯥꯏꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯝꯄꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯃꯌꯥꯝꯗ ꯏꯁꯩ ꯁꯛꯅꯗꯅ ꯅꯨꯡꯉꯥꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯌꯦꯡꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯈꯣꯏ ꯋꯥꯏ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯡꯉꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯍꯌꯦꯡꯗꯒꯤ AI ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯍꯌꯦꯡꯗꯒꯤ ꯂꯣꯏꯅ ꯋꯤꯗ꯭ꯔꯣ ꯌꯥꯔꯅꯤ ꯀꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯗꯅ ꯁꯨꯝ ꯂꯩꯅꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯃꯤꯀꯨꯞ ꯑꯃꯗ ꯄꯥꯎ ꯑꯃꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏ ꯄꯥꯎ ꯑꯃꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯋꯥꯕ ꯌꯥꯏ ꯑꯗꯨ ꯃꯤꯁꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯖꯒꯦꯅ ꯈꯜꯂꯤꯕ ꯂꯤꯗꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯋꯥꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ AIꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯤ ꯂꯣꯏꯅ ꯈꯣꯝꯒꯠꯄ ꯌꯥꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯩꯅ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯂꯩꯖꯗꯕ ꯃꯤꯁꯨ ꯃꯗꯨꯒꯤ ꯄꯩꯁꯥ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯌꯥꯎꯔꯒ ꯑꯅꯧꯕ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯌꯥꯎꯔꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯊꯥ 3ꯗ ꯊꯥ 5ꯗ 6ꯇ ꯂꯣꯏꯅ ꯇꯥꯟꯕ ꯌꯥꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯑꯩꯅ ꯁꯤꯟꯖꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯕꯦꯛꯑꯞ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗꯁꯨ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯥ 9ꯒꯤ ꯃꯃꯥꯡꯗ ꯃꯥꯡꯉꯨꯔꯕ ꯀꯝꯄꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯤꯗꯁꯨ ꯑꯩꯅ ꯃꯤ
kun kunthramuk aina moise pesa leitabdagi moise mateng pangbiraga haitare moise adwaina aina dum mateng pangjaki aduga hajik hairiba company se muk laaga je khoina seisdagi tham tha ani da ahum da tha manga da taruk da khoina tha dagi pesa mayam se kamaina muk tangadagi habigi plan da su dum lei ado yamna lebu phaba mana khoi hojik e haiba platform si khoi hojik mangi ba khokhi ba kaima leite lebu faragadi company ama thani pan gi matungda lakpa yaraga AI ju mit mangani tarani sida magi planning ama tawraga muk hana gumna work tawba akoi khudimukta loina kana piba yabi khudong sabudi sona pibi basu oisano mayam kaisu chingnabi ganu haina ai haijari adu mathangda akoi oda Sachikanta ai microphone on tawjare kaigumba ozagi mafum khara thambi ningba leiragadi thambi ozagi microphone ai on tawjare mayam oza puna mo puna tadi oza welcome habi oza ai gi mod oina haitare ko hoi akoi gi imale baksi wana ba matam su oi ba haitare matam koina corona amuk tawsan gi adigi 2023 dagi lan nung matam tarap gi hawa ba matam su oina ba haitare mayam puna makki wani yengu ba matam da haitare adubu life is still challenging khara leiba tabani maramdi ahong bama purang ba hona bada akoi ahong ba thaba khara taw mathau tai maramdi aigi day to day life ta ai isa na yumda tawriba natraga nom ge tawriba thabak singdu ahong ba leitragadi aigi life ta su ahong kasu puroi aduna matamgi matungina haitare matamgi sales ta koina satlaga maramdi punsida thabak tawda thabak khuding mai pakni haninga leite aikoina he polakpadi ngasi baw manungda hingaisda laibiriba khoigi sar hoi medam hoi mem haitare ai samukti singna aine polakpadi ngasi bakta tawu ta mai pakpa hebasi pakte yaungteba mipum khuding moniko ama mai pakpada ikoi awang ba thak ka ga tune aduna koi hona ba step sanction ba masima lepi biate atuba kwen low the steps di so ba huge amount low the bako palising mangana tarana adugumda sangaga aikoi gi financial freedom je porokpa yana bugi lambel do adumane yungminna ba haitare adubu anyway mayam su mod mayam phungtokhe aduga ngsa medam kabita na zo haibire ai habsi ngsagi aikoi leiba mayam se gadi direct link tawbana tabnina kari oirakpa yagadage habiduma pura confusing ne tawbutabu sagi platform kudimaksi mangge kai haragati pura sat eta mutkidana ko adu ai angisti hauju pauti magis lairiba systematic si aikoigi adam phajana adam lairi tawbutabu magi withdraw degi deposit criteria da khara change tarupagi wani ado ai gi motte masi pangkui kuido mande adam normal si adam lakado male ya hojo bagdi thodona yam kana doubt leite ado mayam ponama side gi thamnari bedo ngaminna ba habe sumda ka oi aduga masi magna aigi punsigi masina tagadi aigi way leitre habit su natetna ko akoi hona ba yab lamben mem leitra adu sum hona raga loire si dum isor khoram se yane na khalle aigi motadi adu mayam ta na kasu ama khallo sida ta ba kai no mayam adum tawmina lore masi haraga lo sinjage sa thank you koi oza Sachikanta thank you yam nungajai oza Sachikanta na leader mo bagi wakhalon haidare mayamda motivation piba madi akoi khudimak loina life ta success oina bagi khudong sabul lei haiba wafum khara thambi khare
ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯝꯄꯅꯤꯅ ꯃꯥꯅ ꯈꯟꯖꯕ ꯀꯝꯄꯅꯤꯒꯤ ꯄ꯭ꯂꯥꯅꯤꯡ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯔꯝꯕꯗꯒꯤ ꯆꯥꯎꯔꯛꯄꯁꯤꯗ ꯃꯥꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯃꯥꯁꯤ ꯃꯤ 80,000 ꯌꯥꯎꯔꯝꯃꯦꯕ ꯊꯥ 2ꯒꯤ ꯃꯇꯨꯡꯁꯤꯗ ꯃꯥꯁꯨ ꯍꯧꯖꯤꯛ ꯂꯥꯛ 4ꯒꯤ ꯃꯌꯥ ꯌꯧꯈ꯭ꯔꯦꯕ ꯃꯤꯁꯦ ꯃꯥꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯗꯨꯗ ꯄ꯭ꯂꯥꯟ ꯃꯤ ꯄꯩꯁꯥꯁꯤꯒ ꯃꯤꯁꯤꯒ ꯃꯥꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯆꯥꯎꯔꯛꯄꯁꯤꯗ खितंग कंट्रोल वाबगी ममी अम उरम याई कमाइन तौर कंट्रोल तौगदगे है मोई प्लानिंग अम तौर सोदना अमुक कम बैक अमुक लापी याई है खनजई अदो मैम अखोई गामिनसी अदुगा यामन अनकपदा ngasi numidang अखोई पुंग मपन मखाई मीटिंग सिदा मैम ताबीरो मपन मखाई मीटिंग सिदा सुसोई सोदना अखोई मैम दा यामन कानबा अपडेट अम फंगनी अदुगा हयेंग अयुकी पुंग 10 मखाइदा अखोई हानगी पैसा चंगमदो अदुमाइना हयेंग चंगप तारगदी अखोई कंपनी से सोइदना अमुक नॉर्मल ओइना कंटिन्यू तौगनी हाइबगी सिग्नल जे सोइदना फंगबनेना लोबिबि यानी खंजै अदो हयेंगी पुंग 10 मखाइबो इमिनर्सी अदुगा ngasi numidangi पुंग मपन मखाइगी मीटिंग से मुक्तंग यावबिरोम अदुगा अदुंदैसु अखोइना अपडेट सोइदना फंगनी मैम कशु हाइनिंगा लेते हाइरिबा कोई ओजा सोयबम जो खुद थंगपिरे ओजा सोयबम ओजागी वफम खरा थंबिनिंगबा लेरगदि थंबियु यानी ओजागी माइक्रोफोन अइना ऑन तौजरे थैंक यू सर सर मैम खनबीबसिदा अइना सुम अइगी ओपिनियन खितंग थमजनिंगना तौजगन थंबियु सिस्टम नोटिफिकेशन की पिरेइबा कैनोसिंगसिदा मखोइना हाइबसी अखोइगी हान सारनसु ताक्पिबि मतुंगिना अखोइगिसी बाइनांस की प्लेटफॉर्म दा फ्यूचर्स हाइबा ऑप्शन दुदा तौबनी हाइबसिमा खंजे हाइतार अदुगा हौजिक लैबा कैनोसिदा मखोइना अपग्रेड तौरखिबसी 21 पेआउट प्लेटफॉर्म हाइतारे विड्रॉल की प्लेटफॉर्म सेमखिबो मतुंगसिदा हौजिक लैबसी मखोइना अदुम मतमतंगी ओइना निमिखुदिंगी पिरेइबा मेसेजिंगसिदा अखोइगी फंजिंगजे सेफ ओइ हाइबसिमा अदुम अयाम मतमदे यावी हाइतारे अदुगा विड्रॉल किसी अखोइना अखोइगी लेजरिबा कैनोसिदा अखोइगी पोजीशन हाइतारे को यानी अखोइना ngamjawe खरगा इन्वेस्ट तौजरुरे तौबतबु हेक तौनबगी कैनोमखक चंगजनबदगी इंट्रूजन मखक कैन तौबदगी मखोइना मदु चेक तौनब होनबदा अखोइगी अकाउंटिंग जी individually verify तौनब होनबदा मेकानिज्म मोइना 3% of or कैनोदु अर्निंग दु तौ हाइरकपदुदा अखोइददी लैतबनिना खुदोंग चादबदुमा मायोकनबसिमदि लैरे अदुगा हौजिक मखि ओइनदि मखोइगी कैनोसिदा पीरिबा सुमाइना अपडेट पीरिबा सुमाइना ममांगदा काइखिबा कंपनी अमतना पिरमदि हाइतारे अखोइना हाने यावजरकपा कंपनी खरदा कैनोसी तसेना कंपनी जी चेनग्रे काइग्रे मांग्रे नत्रगा मांग्रेनि हाइबगी कैनोदमक्ति अइगोंदा फिल तौजदि हाइतारे तौबतबु अखोइना अखोइगी साइडगी अखोइना वेरीफाई तौननबगी तिभम थोपा कैनोदो अखोइदा लैतबगी खुदोंग चादबदु नतना आई मखोइगी सिस्टम सिदा कैनो तौबदि थेंगना चिंगनिंगाइ ओइदबरान खल्ली कैनोदा मखोइना फाइनांसि माइकैदगी मखोइदा पिरकदबा कैनोदुमा तपथरकदुना मरम कादुदा मयामदे पेआउट पीबा ngamdre हाइबदुसु दुम मतमतंगी क्लैरिफाई तौर चली हाइतारे याम सेंग हाइतारदी टाइम टू टाइम अपडेट पीरगा चलीबा कंपनी अमसी यामना ट्रांसपेरेंट ओइबा कैनो अमनी नै लौजै अदुना तैगी हौखिबा मतमदा आई इसाना थेंगजरकपा अदुम मांगखिबा कंपनी सिंगदुदि सिगुंबा अपडेट से अमते पिरमदे हाइतारे अदुम शॉर्टेक लाउदना मांगखिबा ngaktani हाइतारे अदुगा लैजबा खरा तौनरुबा मिसिंगदु कोकतो लोइ पाइरगा लेना होबा अदगी यान तौनबा ngaktani अदुगा सिगी कंपनी सिमक्ति मदुमक्ति हौजि फाबि ओइना तौदबरा हाइना खल्ली तौरोइद्रा हंजु खंजै कैनोदा मोइना पीरिबा कैनोसिने यामना कैनो ओइना चट्टा तारगदि को मतमतंगी सिगुंबा अपडेट से पीबिगा चट्टा तारगदि आई अदुम यामना फजबा कंपनी अमगी कैनो दिचतने नै लौजै हाइतारे
ꯃꯁꯤꯡꯈꯩꯗꯪ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯋꯤꯗ꯭ꯔꯣꯜ ꯌꯥꯗꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯀꯥꯎꯟꯁꯤꯡꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯃꯈꯣꯏꯅ 3% ꯑꯃꯈꯛ ꯊꯝꯃꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯔꯤꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯊꯥꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯃꯇꯪ ꯄꯨꯊꯣꯛꯄꯤꯔꯒꯗꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯁꯤꯃꯇꯪ ꯇꯧꯕꯤꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯗꯨꯝꯇꯪ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯀꯝꯄꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯃ ꯍꯣꯔꯦꯟ ꯃꯤꯇꯤꯡꯗꯨꯁꯨ ꯀꯩꯅꯣ ꯇꯧꯁꯤꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯃꯤꯇꯤꯡꯗꯣ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯖꯩꯑꯕ ꯑꯗꯨꯅ ꯃꯤꯇꯤꯡꯁꯤꯡꯗꯨꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯁꯤꯅ ꯉꯥꯡꯕꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯕꯣꯜ ꯑꯣꯏꯅ ꯉꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯉꯥꯡꯉꯤ ꯑꯗꯨꯅ ꯉꯥꯡꯉꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯀꯔꯤꯝꯇ ꯑꯀꯤꯕ ꯌꯥꯎꯗꯅ ꯉꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯃꯅꯁꯨ ꯃꯥꯏ ꯃꯈꯥꯗ ꯃꯌꯥꯝꯁꯤ ꯌꯥꯎꯅꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯠ ꯆꯨꯝꯃꯤ 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 ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯤꯁꯇꯦꯝꯁꯤꯗ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯊꯥꯖꯕ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯍꯦꯛ ꯑꯩ ꯑꯃꯨꯛꯀꯁꯨ ꯔꯤꯄꯤꯠ ꯇꯧꯖꯔꯦꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯖꯔꯨꯕ ꯀꯩꯅꯣ ꯈꯔꯁꯤ ꯑꯗꯨꯝ ꯆꯨꯞ ꯂꯨꯞꯈꯤꯕꯅꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯁꯥꯔꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯗꯣ ꯑꯩꯈꯣꯏ CBSCꯒꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯦꯀꯦꯟ ꯈꯔꯗꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯁꯤꯃꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯗꯦ ꯇꯨ ꯗꯦ ꯏꯁꯨꯁꯤꯡꯗꯨ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤꯕꯁꯦ ꯃꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯖꯕꯁꯤ ꯂꯩꯃꯤꯟꯅꯔꯒ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯊꯦꯡꯅꯔꯤꯕꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯈꯔ ꯆꯥꯎꯅ ꯊꯥꯗꯕ ꯃꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗꯨꯗ 3%ꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯑꯃꯇꯪ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯍꯣꯔꯦꯟ ꯃꯤꯇꯤꯡꯗ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯀꯌꯥ ꯄꯤꯕꯤꯗꯦꯕ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯇꯤꯝꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯤꯇꯤꯡꯁꯦ ꯑꯩ ꯃꯔꯛꯇ ꯍꯪꯕ ꯋꯥꯍꯪ ꯑꯃꯅꯤ ꯂꯩꯈꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯇꯧꯀꯥꯟꯗ ꯑꯗꯨꯝ ꯆꯥꯟꯁ ꯄꯤꯕꯤꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯔ ꯍꯣꯏꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯝꯇꯪꯒ ꯄꯨꯈꯠꯄꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯝꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯁꯇꯦꯝ ꯏꯁꯦꯞꯇꯤ ꯑꯩ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯌꯦꯅ ꯑꯩ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯩꯅꯣꯗ ꯑꯦꯅꯤꯊꯤꯡ ꯏꯁꯨ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯖꯔ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯔꯤꯕ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕꯤꯔꯛꯏꯁꯦ ꯁꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯃꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯑꯩ ꯁꯥꯔꯗ ꯑꯃꯨꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯁꯤꯟꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯦꯡk ꯌꯨ ꯑꯩꯈꯣꯏ ꯁꯥꯔ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯂꯤꯗꯔꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯣꯏꯕꯝ ꯀꯨꯃꯥꯔ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯃꯐꯝ ꯊꯝꯕꯤꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯣꯏꯗ 3x ꯊꯤꯕꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯑꯗꯨꯕꯨ 3xꯁꯦ 3x ꯂꯧꯒꯦꯔꯥ 5x ꯂꯧꯒꯦꯔꯥ 10x ꯂꯧꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯑꯥꯔꯟꯁꯦ ꯃꯣꯏ ꯂꯧꯅꯤꯡꯕ ꯂꯧꯖꯁꯅꯨ ꯁꯤꯁꯇꯦꯝꯁꯤꯗ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯆꯍꯤ 10-20 ꯆꯠꯄ ꯌꯥꯕ ꯁꯤꯁꯇꯦꯝꯗ ꯑꯣꯏꯍꯟꯕꯤꯌꯨ ꯁꯤꯅꯦ ꯑꯣꯖꯥ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯃꯥꯅ 10x ꯂꯧꯔꯁꯨ ꯑꯩꯒꯤ ꯗꯦꯂꯤ ꯑꯥꯔꯟꯁꯤꯗꯤ ꯅꯨꯃꯤꯠ 20ꯒꯤ ꯃꯇꯨꯡꯗꯗꯤ ꯖꯤꯔꯣ ꯑꯣꯏꯈ꯭ꯔꯅꯦꯕ ꯑꯗꯨꯗ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯗꯦꯂꯤ ꯑꯥꯔꯟꯗꯨꯗ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯨꯄꯥ 10 ꯊꯤꯔꯁꯨ 20 ꯊꯤꯔꯁꯨ ꯀꯩꯁꯨ ꯅꯠꯇꯦꯕ ꯅꯨꯃꯤꯠ 20ꯈꯛ ꯉꯥꯏꯔꯒꯁꯨ ꯅꯠꯇꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯅꯨꯃꯤꯠ 20 ꯉꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯗꯦꯂꯤ ꯑꯥꯔꯟꯁꯦ ꯖꯤꯔꯣꯗ ꯍꯥꯏꯊꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯒ $1 $2 $5 ꯑꯩꯅ ꯊꯤꯕ ꯉꯝꯒꯗꯕ ꯆꯥꯡꯗ ꯍꯥꯏꯊꯔꯛꯀꯅꯦꯕ ꯑꯗꯥꯏ ꯀꯥꯟꯗꯨꯗ ꯊꯤꯔꯒ ꯑꯩ ꯑꯗꯨꯝ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯆꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 5x ꯌꯧꯈ꯭ꯔꯦꯒ ꯄꯥꯈꯠꯅꯔꯤꯗꯣ ꯀꯔꯤꯃꯛ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤꯁꯇꯦꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯤꯌꯨ ꯁꯤꯈꯛꯇꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕꯁꯦ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯣꯃꯤꯌꯣꯁꯨ ꯋꯤꯂꯤꯌꯝꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯋꯤꯂꯤꯌꯝ ꯈꯨꯃꯟ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯦ ꯕ꯭ꯔꯗꯔꯒꯤꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯌꯥꯅꯤ ꯇꯥꯁꯤ ꯃꯌꯥꯝ ꯋꯤꯂꯤꯌꯝ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯣ ꯊꯝ ꯉꯁꯥꯏꯒꯤ ꯑꯩꯒꯤ 3x ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯉꯔꯥꯡꯗꯨꯗꯒꯤ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯉꯁꯤꯕꯨꯗꯤ ꯍꯣꯏ ꯃꯣꯏ ꯀꯝꯄꯅꯤꯒꯤ ꯗꯥꯎꯟ ꯆꯠꯄ ꯌꯥꯎꯔꯛꯄꯗꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ 10% ꯈꯛꯇꯪ ꯃꯣꯏꯅ ꯄꯤꯔꯦꯗꯅꯀꯣ
ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯁꯝꯅ ꯍꯥꯏꯔꯒ ꯃꯤꯁꯦ 100 ꯂꯩꯕꯁꯤꯗ ꯃꯤ 10 ꯑꯃꯗꯤ 3x ꯌꯥꯔꯒ ꯋꯤꯗ꯭ꯔꯣ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒ 90 ꯂꯩꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡꯁꯦ ꯉꯁꯥꯏꯒꯤ 3x ꯀꯝꯄꯅꯤꯅ ꯉꯥꯏꯔꯒ 10 ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯃꯣꯏ ꯐꯣꯂꯣ ꯇꯧꯔꯦ ꯑꯗꯨꯕꯨ 90 ꯗꯦꯖ 90 ꯋꯥꯠꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡꯁꯦ ꯃꯣꯏꯁꯨ ꯐꯣꯂꯣ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯅꯤ ꯍꯥꯏꯗꯤ 10ꯁꯦ ꯐꯣꯂꯣ ꯇꯧꯔꯕꯅꯤꯅ ꯍꯥꯏꯔꯤꯕ 10ꯁꯤꯅ ꯂꯦꯝꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡ 90ꯁꯤꯗ ꯃꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ 3x ꯍꯥꯞꯄꯀꯥꯟꯗ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ ꯃꯣꯏꯅ ꯃꯊꯪ ꯄꯤꯅꯔꯀꯥꯟꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡꯁꯦ 90ꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯦꯝꯕꯔ 90 100ꯗꯒꯤ ꯑꯩꯈꯣꯏꯁꯦ 100 ꯈꯛꯇꯪꯅꯦ ꯈꯜꯂꯒ 10 ꯑꯃ ꯃꯣꯏꯅ ꯍꯥꯏꯕ ꯏꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 90 ꯂꯩꯍꯧꯔꯤꯕ 90ꯁꯦ 10ꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ 3xꯇꯣ ꯍꯥꯞꯆꯜꯂꯣ ꯑꯩꯈꯣꯏꯁꯦ ꯌꯥꯔꯦ ꯁꯣꯏꯗꯅ ꯌꯥꯗꯧ ꯃꯥꯜꯂꯦ ꯀꯝꯄꯅꯤꯁꯤꯅ ꯊꯥꯖꯕ ꯂꯩꯌꯦꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯔꯤꯃꯦꯅꯤꯡ 90 ꯁꯤꯁꯨ 3x ꯂꯣꯏꯅ ꯍꯥꯞꯄꯒ ꯊꯥꯗꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ 6x ꯑꯃꯨꯛ ꯇꯧꯔꯣ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯑꯩꯈꯣꯏꯁꯦ ꯆꯤꯡꯅꯕ ꯂꯩꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯌꯥꯝꯕ ꯑꯗꯩꯗꯤ ꯏꯅꯥꯎ ꯏꯈꯨꯔꯥ ꯏꯗꯣꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯊꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ 3x ꯍꯥꯏꯔ ꯃꯇꯨꯡꯗꯗꯤ ꯃꯊꯪꯗꯗꯤ ꯀꯌꯥ ꯍꯥꯏꯔꯛꯀꯗꯧꯗꯤ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯉꯁꯥꯏ ꯍꯥꯟꯅ ꯑꯦꯀꯥꯎꯟ ꯑꯃꯗ ꯄꯤꯔꯝꯗꯦ ꯑꯦꯀꯥꯎꯟ 12ꯗ ꯄꯤꯔꯦ 12ꯁꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 5-6 ꯆꯍꯤ ꯑꯃ ꯆꯠꯅ ꯍꯣꯠꯅꯅꯦꯕ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯑꯦꯀꯥꯎꯟ 12ꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯤ ꯀꯅꯥꯝꯇ ꯊꯥꯖꯕꯤꯔꯔꯣꯏꯕ ꯐꯥꯒꯤ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯗꯨꯅ ꯉꯁꯥꯏꯒꯤ 1xꯅ ꯍꯥꯏꯔꯒ 1x ꯌꯥꯔꯅꯤꯅ ꯍꯥꯏ ꯃꯇꯨꯡꯗ 1x ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯅꯔ ꯃꯇꯨꯡꯁꯤꯗ 1xꯀꯤ ꯃꯇꯨꯡꯗ 3x ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯄꯅꯤꯅ 3xꯀꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯇꯧꯅꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩ ꯂꯥꯛꯀꯗꯒꯦꯅ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯤ ꯍꯪꯅꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ 1 ꯇꯥꯏꯝ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯅꯦ 1 ꯇꯥꯏꯝꯒꯤ ꯇꯧꯔꯛꯄꯅꯤꯅ ꯈꯪꯗꯕꯤ ꯇꯧꯅ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯨꯡꯗ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦꯗꯅ ꯑꯗꯨ ꯇꯧꯔꯔꯣꯏꯕ ꯃꯣꯏꯅ 10x ꯍꯥꯏꯔꯁꯨ ꯅꯨꯃꯤꯠ 10ꯅꯤ 15ꯅꯤꯗꯣ ꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯦꯂꯤ ꯏꯟꯀꯝꯁꯦ ꯌꯥꯝ ꯊꯤ ꯅꯦꯝꯃꯛꯑꯀꯥꯟꯗ ꯗꯦꯂꯤꯒꯤ $2 ꯆꯪꯉꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ 10x ꯊꯤꯔꯁꯤ $20 $30 ꯍꯥꯞꯇꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯥꯏ ꯉꯝꯗꯕꯒꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯧꯊꯣꯛꯅꯕ ꯇꯧꯕꯒꯤ ꯆꯥꯎ ꯍꯥꯞꯄ ꯋꯥꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒꯤ ꯑꯣꯖꯥ ꯁꯃꯥꯟꯗꯒꯤ ꯂꯤꯗꯔ ꯃꯦꯗꯥꯝ ꯑꯃ ꯑꯣꯖꯥ ꯁꯃꯥꯟꯗ ꯁꯝꯃꯛꯄꯗꯣ ꯃꯥꯒꯤꯗꯣ ꯉꯔꯥꯡꯗꯤ ꯂꯧꯊꯣꯛꯑꯦ ꯍꯥꯏꯗꯅꯀꯣ ꯉꯔꯥꯡ ꯃꯥꯅ ꯍꯥꯏꯕꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯉꯁꯤꯁꯨ ꯃꯥꯅ ꯉꯔꯥꯡ ꯊꯤꯈꯤꯕ 3xꯇꯨ ꯊꯤꯔ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯗꯕꯤꯗ ꯊꯤꯗꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗ ꯂꯩꯕ꯭ꯔꯥ ꯑꯣꯖꯥꯗ ꯉꯁꯤ ꯍꯣꯔꯦꯟ ꯄꯨꯡ 8 ꯑꯞꯗꯦꯠꯇ ꯂꯣꯏ ꯌꯥꯎꯔꯅꯤꯌꯦ ꯉꯁꯤ ꯄꯨꯡ 8 ꯃꯣꯏ ꯂꯣꯏ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯔꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯀꯅꯥ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯀꯅꯥ ꯅꯠꯇꯦ ꯑꯣꯖꯥ ꯂꯧꯊꯣꯛꯇꯕ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯖꯒꯦ ꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯅ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯉꯔꯥꯡ ꯂꯧꯊꯣꯛꯈꯤꯕ ꯊꯥꯖꯤꯜꯂꯒ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯂꯧꯊꯣꯛꯄ ꯑꯦꯗ꯭ꯔꯦꯁꯇꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯥꯎꯔ ꯀꯟꯐꯥꯔꯝꯗꯣ ꯂꯩꯌꯦ ꯑꯃꯨꯛ ꯇꯧꯕꯤꯕ ꯑꯦꯗ꯭ꯔꯦꯁꯇꯤ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯥꯎꯔ ꯂꯩꯌꯦꯕꯀꯣ ꯉꯁꯤꯁꯦ 10%ꯅ ꯆꯪꯉꯛꯄꯅꯤꯅ ꯉꯁꯤꯁꯦ $8 ꯆꯪꯉꯛꯀꯗꯕꯅꯦꯕ ꯅꯨꯡꯇꯤꯒꯤ $8 ꯆꯪꯉꯛꯄ ꯌꯥꯝ ꯑꯄꯤꯛꯄ ꯑꯦꯀꯥꯎꯟꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ 10% ꯆꯪꯉꯛꯃꯤꯅ ꯃꯥꯁꯤ $1 ꯐꯥꯎ ꯐꯥꯗꯦꯕ $1 ꯇꯥꯔꯒ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯍꯌꯦꯡꯁꯦ ꯑꯩ ꯍꯥꯏꯁꯦ ꯍꯌꯦꯡ ꯄꯨꯡ 10:30 ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁా ꯆꯪ ꯇꯥꯔꯒꯗꯤ ꯃꯥ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯅꯦꯕ ꯑꯦꯀꯥꯎꯟꯗꯨꯗ ꯑꯦꯗ꯭ꯔꯦꯁ ꯂꯤꯡ ꯑꯞ ꯇꯧꯈꯤꯕꯒꯤ ꯑꯗꯨꯝ ꯑꯦꯗ꯭ꯔꯦꯁꯇꯤ ꯌꯥꯎꯔ ꯂꯩꯌꯦ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯡ 10:30 ꯈꯪꯒꯅꯤ ꯑꯗꯣ ꯌꯥꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯏꯁꯀ꯭ꯔꯤꯟ ꯁꯤꯌꯥꯔ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯍꯌꯦꯡꯒꯤ ꯄꯨꯡ 10:30 ꯑꯗꯨꯅꯁꯨ ꯑꯃꯅ ꯈꯟꯖꯔꯤꯕ ꯑꯃꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯍꯟꯊꯅ ꯊꯥꯔꯛꯏꯕꯅꯤꯅ ꯍꯟꯊꯅ ꯊꯥꯔꯛꯄꯁꯤꯗꯗꯤ ꯊꯥꯔꯛꯏꯕꯗꯨ ꯑꯗꯨꯒꯤ ꯑꯦꯃꯥꯎꯟꯗ 3% 3xꯇꯨꯗ ꯄꯤꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯇꯧꯅꯔꯛꯀꯗ꯭ꯔꯥ ꯀ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯤꯔꯛꯄꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯁꯨ ꯈꯜꯂꯤꯕ ꯅꯠꯇꯦ ꯑꯗꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯑꯥꯔꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁా ꯐꯪꯉꯤꯗோ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯨꯡꯇꯤꯒꯤ $10 ꯐꯪꯕ $20 ꯐꯪꯕ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯇꯅ $100 ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯃꯈꯥꯗ ꯗꯦꯂꯤ ꯑꯥꯔꯟ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗꯨꯒꯤ 3xꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯁꯦ ꯗꯦꯂꯤ ꯑꯥꯔꯟꯗꯣ ꯑꯗꯨꯅ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ
daily earn haibdo aduda leibado daily earn du 10 euro 10 gi 3x adagi 50 euro 50 dagi 3x 200 euro 200 gi 3x adwaina to baidare adu amara khoi dum haji khudak ta lokok tragasu limit 35 limit 53 kunni ngai rakana khoi gi daily earn 0 da sakhine 0 da laga chalaga di khoina yam apik amount $1 da su hapaga dum yawa phibam le khoi ngai ngam da bi haji khudak ta lokok na bi pesa hamna bi wane ba even ai samak da zo adigi sumagi wakhan jil le ho da bina company da dum thaja ba le bina ai da zo na $50,000 le hapsali ne ba adum kasu kaide ai account da hapsan jabani company na mu yadara ga ai loina phangani kana ba adumai khanjabani aduna hayeng gi pung 10 makhai da akhoi company normal da lai lakte khangani plus hare nungdang gi pung 8 makhai da su all over India gi so meeting to wasi da su update lakani mayam gi stage da police da leiba ukin da leiba adi investment da leiba stock da leiba mayam ji loina pullaga da mai magi aiba mayam share to na dune yam kana ba meeting oigani mayam su sangaga dum yawbiro hindi khangaga di hindi khangdraga di aina do metelon da maru oiba update khara do metelon da haijarake hare adudi mayam khoi meeting jing asi gidi swaida losilasi khoi pung 10 da da anu update ai pijarake group ta mayam yabirabo Jaya sa akwai nong nini jire khara adum Mapan makai mapan makai da adugi link Moi join ngasai thaja gram moi ngasai gi AI earn gi si moina fan khara dakar oyo moi to ko sa ai opinion da adugi moina pesa khara pamba gi dakar oibuduna moina offer pireba mi asu khombada adu pigani $100 pigani am haireba adugi plan di kemo moina success oigide oigidre adu mu oiraktabadagi next plan da mu moina mu daily earning pi da nan direct exchange TP amu to pire adagidi adudagi mu adugi plan do mu na mu fund enough oidabadagi amuk su mu 1x amaga mu hapsalaga second day su mu akogi daily earning su mu pidre adagidi mu mathangi numita mu akoi 3x mu to holaga hanagi masagi leiriba pesagi haidi ngasai akogi na no ama haidubo mi mana $1,000 to pase mana $500 or $100 deposit taro na te 1,000 lo ke hata di 1,000 gi matakta akoi deposit to bam da ka oi aduna haiba masagi amount sidigi chauna hapsalaga deposit to ayabudune pirisi sida akoina mu si pochi do mayan sina matamu tawgidaba khara khara zaru me kam da thajarake moi haidisi aina $1,000 lokthokadaba leiragasu aigi daily earn do makhada yawdi do daily earn do da 50 ledaragadi 50 dugi 3x or 5x or adune koi thiduise mathaki withdraw ki amount do chaw pipu mai kem udeba batta bi broja aduna koi na sik hathu tongnabagi chawbu wane ayeng aigi daily earn ji aigi trade pawaduna sumyamak taba taragadi aigi daily earn je $1 da $2 da $100 madugi 5x or 10x or TV live adum system je run waragadi koi loina adum kana bi ngai da nimitra wani kun muktane ngai dise adugi potuni sarang tarakete ngasagi company sina pami be target to tawna taba taragadi ngasagi oza ujamna haibi hibdo akogi muju phangaktani plan change torokoneba adum adugi mayadu yo kuma tan moina pami target to phangde akogi withdrawable amount da daily withdrawable akoina store to thamjaba amount moina adum exchange TP tawbi hibagi 99.9% yamna chauna thajaba layeba akoida lokthokpasu pidabnina mana adum tawthokkineba haidi mana pamiba phando aduga chenba an haite akoigi chelamdaida kharamu pu chenghido akoigi kaya tare
ꯆꯥꯛꯈꯣꯝꯁꯦ ꯊꯟꯅ ꯍꯨꯛꯑꯕꯗ ꯁꯦꯀꯥꯛꯇꯁꯨ ꯑꯃꯁꯨ ꯌꯦꯞꯄ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯐ꯭ꯔꯤꯈꯥꯎꯗꯁꯨ ꯑꯃ ꯍꯥꯞꯄ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡꯁꯨ ꯂꯩꯔꯝꯕ ꯌꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯃꯠꯇ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯉꯥꯏꯕ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯈꯩ ꯍꯥꯞꯆꯤꯟꯗꯕ ꯈꯣꯠꯆꯤꯟꯗꯕ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅ ꯃꯇꯝꯗꯣ ꯉꯥꯏꯃꯤꯟꯅꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯣꯏꯅ ꯆꯨꯝꯃꯦ ꯗꯥꯏꯔꯦꯛ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯑꯦꯛꯁꯟ ꯃꯣꯏꯅ ꯐꯟ ꯑꯃꯈꯛ ꯄꯥꯝꯃꯦꯕ ꯍꯥꯏꯔꯤꯕ ꯐꯟꯁꯤꯡꯗꯣ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯝ ꯇꯧꯅꯕ ꯃꯤ ꯈꯔ ꯇꯧꯗꯕꯩ ꯋꯥꯅꯤ 10%ꯒꯨꯝꯕ 5%ꯒꯨꯝꯕꯗꯪ ꯇꯧꯅꯕꯩ ꯋꯥꯅꯦꯕ 95%ꯗꯤ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠ ꯑꯝꯇ ꯇꯧꯅꯕ ꯑꯝꯇ ꯅꯠꯇꯦꯕ ꯇꯧꯗ꯭ꯔꯕꯅꯤ나 ꯃꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯣ ꯑꯣꯏꯗ꯭ꯔꯦꯅ ꯃꯣꯏ ꯄ꯭ꯂꯥꯟ ꯃꯊꯪ ꯆꯦꯟꯖ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯃꯠꯇ ꯂꯣꯏ ꯐꯦꯜ ꯑꯣꯏꯔꯕꯅꯤꯅ ꯁꯤꯁꯨ ꯑꯃꯨꯛ ꯃꯤ ꯈꯔ ꯇꯧꯗꯕꯩ ꯋꯥꯅꯤ ꯑꯗꯨꯃꯨꯛ ꯐꯦꯜ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯑꯦꯛꯁꯟꯁꯦ ꯇꯤꯄꯤ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯒꯤ ꯊꯥꯖꯕ ꯂꯩꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯥꯔꯣꯜꯖꯟꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯇꯧꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯟꯂꯣꯛ ꯇꯧꯅꯕꯒꯤ ꯑꯗꯨ ꯇꯧꯅꯕꯒꯤ ꯑꯗꯨꯒꯤ ꯆꯥꯔꯖ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯆꯥꯔꯖ ꯑꯗꯨꯗꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯁꯥꯔꯅ ꯍꯥꯏꯕꯤꯕꯗꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯆꯥꯔꯖ ꯃꯣꯏ ꯂꯧꯔꯝꯃꯤ ꯑꯗꯨ ꯀꯛꯑꯝꯃꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯛꯂꯛꯄꯁꯨ ꯑꯃꯨꯛ ꯌꯥꯏꯑꯕ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯏꯃꯤꯟꯅꯕ ꯆꯣꯡꯊꯟꯅꯤꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯣꯡꯊꯃꯤꯟꯅꯔꯨꯔꯕꯅꯤꯅ ꯏꯔꯥꯛꯃꯤꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯅꯕ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯕ ꯀꯔꯤ ꯑꯅꯧꯕ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯈꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔ ꯁꯥ ꯆꯨꯝꯃꯦ ꯄꯤꯀꯞ ꯆꯨꯝꯃꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯍꯣꯏ ꯊꯥꯖꯕꯁꯤꯡ ꯊꯦꯡꯛ ꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅꯁꯨ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯃꯥꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯊꯥꯗꯔꯒ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯀꯝꯄꯅꯤꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯈꯟꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯀꯝꯄꯅꯤꯁꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯩꯁा ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯕ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯝꯄꯅꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯈꯪꯉꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30ꯒꯤ ꯃꯤꯇꯤꯡꯗꯁꯨ ꯁꯣꯏꯗꯅ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯐꯔꯦ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯃꯇꯝꯒꯤ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯔꯒ ꯀꯝꯄꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯦꯃꯥꯎꯟ ꯇꯥꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯤꯒꯤ ꯃꯃꯤꯠ ꯀꯣꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯥꯟꯕ ꯉꯝꯕ ꯃꯤꯗꯨꯅꯤ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯝꯄꯅꯤꯗꯒꯤ ꯄꯩꯁꯥꯁꯦ ꯂꯧꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯣꯛ ꯊꯥꯗꯔꯒ ꯔꯤꯁꯥꯔꯁ ꯇꯧꯔꯒ ꯊꯤꯖꯤꯜꯂꯒ ꯈꯪ ꯍꯩ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯛꯄ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 10 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯑꯅꯧꯕ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯒꯤ ꯃꯤꯇꯤꯡ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯤꯇꯤꯡꯒꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛꯒ ꯇꯥꯏꯅꯔꯨꯕꯒꯤ ꯑꯃꯨꯛꯇꯣꯏꯕ ꯃꯈꯣꯟꯁꯤꯅ ꯌꯥꯝ ꯀꯟꯅ ꯑꯩꯁꯦ ꯍꯥꯡꯕꯁꯦ ꯌꯥꯗ꯭ꯔꯕ ꯇꯧꯔꯤꯁꯦ ꯏꯁꯩ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯦ ꯐꯅꯤ ꯁꯉꯥꯏ ꯂꯣꯏꯁꯪ ꯒꯨꯗ ꯅꯥꯏꯠ ꯁꯔ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ